ngasi khoi laksari busi Slopeland Public School khongjom da leiba khoi gi yamna mina thoido hindo na khoi mayam sen khambira ba haiba tare yam thoido na Slopeland gi maramda aini yam panjaru darsu 25 years ki asuma khongchat sida yamna chaw na mai pak na school amani haijaba tare aduga ngasi khoi laksari si face to face da khoi gi Dr. Babulin ga mafam asida ngaktang unara kan school sigi maramda khoi na kari ma khara miyam da expose to ba khanghaning ba haiba tare mai paklaba sigum labi school manipur su phane am lai adubu hari ba school sida su akhoi na amuk tang changlaga school sida kari tawri bage sahi kun manga gi sidinga si phawbadi mi amna pamnar ba school ma mai pakpa school mo oirli ba sigi journey asida akhoi na kari gum khradang akhoi gi Diamondtv Wahong radio gi sigum channel sida akhoi na ngasi gi unajana na bagi dang tanja do logjabani ahan na akhoi gi sir Dr. Babulin Ming Panjari sir. Yes. Aduga ngasigi oirli ba sigi phibam sida haijaba tari sahi kun manga gi journey sida koi sarna thengna biri sidi anga ko phangna thengna ramani madu wafam du horen kona laksagi duga sir gi education khoi gi qualification gi matang da sa ahan da khachitang thambi ki mingchu dum hair ga nan super le ko Nahakpam Babulin Dr.Nahakpam Babulin ni. Yes. I basically graduation ne BCom graduation aduga MBA the PhD in management. Okay. Then MA education, B.Ed lore. Okay. That is my qualification. Adum ta bada haiba tare yamna matik sana sigum laba khoi school ama Slopeland Public School 25 years ke suma journey mala ko da sir masai ozagi khoi gi kanu da nahawai de dream mo oirak pra sigum school ama tawro ke ga na khanbasi leibibra aidi ozagi leidiba education qualification su wangi atop film da chatadana school ama tawdana sumaina miyam gi mafam da sumaina ka thokpai wakhalon laisi hana de la pra du karam wakhalon de la pino sa yam frankly masi high target ko in the year 2002 the linkat khiba school ne ko do aine linkat pe matam du di sumaina school ama ektamak dream ma tawraga linkhalapadi na te ba ko aina khangi badi something koi social worker ma haurakpane koi si azum schooling dagi hona koi si schooling gi general secretary ka oiraktana class 9 da koi si mai tawna dum school chhatra leader wen lai koi se adagi koi sum social work tawrakpadagi habit ne ai social work tawbai se adagi di sum tawrakpadagi somehow mafam chaba mada angang kharadang mating pangbiba sabiba aduga makoibu yopi thakpiba education piba masi ai role model loiba miyamna piba contribution obi hai hena khala ko angang yankhai chamdang koi mafam sabam thamaga koi sengot chagat ka hena ai khanmadi horkhibene ba adudagi sum koi afaba chingmai afaba location thirapada sigi si mafam se tabani kono se aduda adagi sum once thaba ise tawraka di anob gyal am thole experience la di mathang chahi wala ka di o aina khanbadu amani adui tar di masi miam ne pamba aina su yam pamja thaba moi benina masi full fledged school ma linkatpa mathok tai se thaba ki tawbor kan fil tawbor horpani ai mai thamje okay yam nuai jari budi aina lejari ba khongjom haijaba tare masa school si su khongjom adana masi lejari ba mafam chida aina khangjaba dai ba tare swai gi mafam se khoina turian langa thengi turian se laga se turian ma sama power ga sing si satpa duga mafam se khoi gi singa sauksen gi bi singa khara taraga leiba duga swai de so khoi gi sol village ka haiba gi matang ma swai joi lak se ge ore mafam jo khoi thum ga thokpa gi keno ma su lei haijari ba da mafam do khoina chen chong ga som sana jar ba matam mo oiram mi swai se duga matam du da di asuk phajaba mafam amadi oiram de haijari ba singon oina di sum leiraga sengo sagat pidram pham di leirami ado mathang sibogi chang chi da sarna karam wakhal nga school du adum semak pudu da gi wakhal ji phajala gena lakibra aduga haibadi ai khumjage kanoni da ahan machang pakan da si mafam chang kan da khoi gari lambi leti khong lambi macham ga ching lambi se leibne ba ko masi da sang pa se koina sengolapane sum sengolapane masi land development suga ga saigi kanwa se land development tauba aduga magi landscape semada pesa ma change haite si labung haktane haitare adu chingkhong jisu khogi lambi macham ga san semami chatpa yab lambi ni motorable oiti haitare adu khoina school tora mina institution khala mina with investment of lot of money thadaraga si labuk su ko thongalapane singkhong su ko semgalapane haitare aduna matam da yam songba naragama orame haisi school si
ꯑꯍꯥꯟꯕ ꯗꯦꯕꯂꯞꯃꯦꯟ ꯇꯧꯅꯕ ꯁꯥꯟꯅꯕ ꯍꯣꯠꯅꯕꯗ ꯃꯐꯝꯁꯤ ꯕꯣꯝꯒ ꯌꯥꯝ ꯈꯤꯟꯕ ꯖꯒꯥ ꯑꯃ ꯑꯣꯏꯔꯝꯃꯦ ꯈꯪꯗꯗꯅ ꯀꯃꯥꯟꯗꯣꯅ ꯑꯩꯈꯣꯏꯁꯤ ꯀꯣꯏꯁꯤꯜꯂꯒ ꯅꯣꯡꯃꯩ ꯀꯥꯞꯀꯦ ꯇꯧꯔꯝꯃꯕꯅꯦ ꯑꯗ ꯑꯩꯈꯣꯏ ꯈꯨꯠ ꯊꯥꯡꯒꯠꯂꯒ ꯌꯥꯝ ꯃꯣꯛꯁꯣꯛꯅꯔ ꯑꯣꯏꯔꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗ ꯑꯩꯈꯣꯏ ꯈꯨꯠ ꯊꯥꯡꯒꯠꯂꯒ ꯁꯔꯦꯟꯗꯔ ꯇꯧꯋꯦ ꯀꯅꯥ ꯀꯅꯥ ꯅꯣꯏ ꯑꯁꯣꯡꯕꯁꯤ ꯀꯩꯗꯧꯔꯤꯅꯣ ꯍꯪꯉꯦꯕ ꯑꯗ ꯑꯩꯈꯣꯏꯗꯤ ꯁꯤꯅꯤ ꯇꯧꯕꯗꯒꯤ ꯅꯣꯏ ꯑꯁ ꯅꯣꯡꯃꯩ ꯀꯥꯞꯐꯝꯗꯣ ꯈꯤꯇꯪ ꯉꯥꯏꯔꯦꯅꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤ ꯑꯥꯔꯊꯗꯤ ꯃꯐꯝꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯡꯕ ꯃꯐꯝ ꯌꯥꯝ ꯆꯥꯗꯕ ꯂꯣꯀꯦꯁꯟ ꯑꯃ ꯑꯣꯏꯔꯝꯗꯤ ꯑꯩꯈꯣꯏꯅ ꯁꯦꯝꯒꯠꯂꯛꯄ ꯉꯥꯛꯇꯅꯤ ꯁꯤꯁꯤꯡꯁꯦ ꯑꯣꯀꯦ ꯍꯥꯏꯔꯤꯕ ꯍꯥꯟꯅ ꯑꯣꯏꯔꯝꯃꯤꯕ ꯐꯤꯕꯝꯗꯨ ꯇꯁꯦꯡꯅ ꯁꯥꯔꯅ ꯍꯥꯏꯕꯤꯔꯤꯁꯤꯒ ꯑꯩꯈꯣꯏꯅ ꯎꯔꯝꯕ ꯑꯗꯨꯒꯁꯨ ꯑꯗꯨꯝ ꯎꯖꯩ ꯍꯥꯏꯇꯥꯔꯦ ꯃꯇꯝꯗꯨꯗ ꯑꯗꯨꯒ ꯁꯣꯡꯉꯒ ꯂꯩꯔꯝꯕꯗꯨꯗ ꯃꯤꯒ ꯆꯪꯁꯤꯜꯂ ꯁ꯭ꯀꯨꯜ ꯁꯥꯗꯣꯏꯅꯤ ꯈꯣꯠꯇꯣꯏꯅꯤ ꯇꯧꯔꯛꯄ ꯃꯇꯝꯗꯨꯗ ꯃꯗꯨꯗ ꯑꯣꯏꯈꯤꯕ ꯐꯤꯕꯝꯗꯣ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯇꯥꯖꯕꯗ ꯑꯣꯔꯐꯥꯟ ꯁ꯭ꯀꯨꯜ ꯑꯃ ꯑꯩꯈꯣꯏꯒꯤ ꯅꯍꯥꯛꯄꯝ ꯁꯥꯔ ꯕꯥꯕꯂꯤꯟꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯀꯅꯥ ꯂꯩꯖꯗ꯭ꯔꯕꯁꯤꯡꯒꯤ ꯁ꯭ꯀꯨꯜ ꯑꯃ ꯂꯤꯡꯈꯠꯇꯣꯏꯅꯤ ꯀꯥꯏꯅ ꯍꯥꯏꯐꯦꯠꯀ ꯁꯨꯝ ꯇꯥꯖꯈꯤꯕ ꯑꯗꯨꯒꯤ ꯋꯥꯐꯝꯗ ꯑꯩ ꯃꯔꯛ ꯊꯠꯂꯀꯥꯟꯗ ꯍꯧꯔꯛꯄꯗꯗꯤ ꯑꯩ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯨꯅꯦꯕ ꯍꯥꯏꯗꯤ ꯃꯤ ꯈꯔ ꯑꯩ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤ ꯅꯠꯇ꯭ꯔꯒ ꯐꯤ ꯐꯥꯏ ꯂꯧꯕꯩ ꯅꯠꯇꯦꯕ ꯑꯩꯅ ꯉꯁꯥꯏ ꯍꯧꯈꯤꯕꯗꯣ ꯁꯝ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯑꯃ ꯍꯧꯔꯛꯄꯅꯤꯅ ꯑꯉꯥꯡ 50 ꯆꯥꯝꯃꯗꯪ ꯑꯩꯅ ꯁꯦꯝꯕꯤ ꯁꯥꯕꯤꯕꯒꯤ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯈꯜꯂꯒ ꯁꯤꯅ ꯑꯣꯔꯐꯥꯟ ꯍꯥꯏꯒꯗ꯭ꯔꯥ ꯍꯧꯖꯤꯛꯀꯥꯟ ꯃꯇꯝꯗ ꯌꯥꯝ ꯏꯔꯥꯏ ꯂꯥꯏꯕꯗ ꯅꯠꯇ꯭ꯔꯒ ꯗꯦꯁꯇꯤꯇ꯭ꯌꯨꯠ ꯆꯤꯜꯗ꯭ꯔꯦꯟ ꯍꯥꯏꯒꯗ꯭ꯔꯥ ꯈꯔ ꯃꯇꯦꯡ ꯄꯥꯡꯒꯦꯅ ꯍꯧꯔꯛꯈꯤꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨꯒꯤ ꯑꯦꯝꯗ ꯍꯧꯔꯛꯄꯗꯨꯅ ꯃꯌꯥꯝꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯂꯪꯊꯕꯥꯜ ꯈꯨꯜꯂꯅ ꯑꯩꯈꯣꯏ ꯍꯦꯛ ꯊꯪꯅꯕꯗ ꯂꯩꯕ ꯈꯨꯟꯁꯤ ꯃꯤ 9,000 ꯇꯥꯏ ꯑꯗꯣ ꯑꯁꯤꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯃꯤ 900 ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯁꯤꯒꯤ ꯑꯉꯥꯡ ꯈꯨꯟꯁꯤ ꯑꯉꯥꯡ ꯈꯨꯗꯤꯡꯃꯛꯁꯦ ꯀꯣ ꯑꯗꯨꯒ ꯅꯌꯥꯕꯥꯏ ꯑꯅꯛꯄꯗ ꯂꯩꯕꯁꯤꯡꯁꯤꯒ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯉꯥꯡ 30-40ꯁꯦ ꯑꯩꯈꯣꯏꯅ ꯐ꯭ꯔꯤ ꯏꯖꯨꯀꯦꯁꯟ ꯄꯤꯔ ꯂꯩꯔꯤꯅꯤ ꯁꯣ ꯀꯣꯜ ꯑꯣꯔꯐꯥꯟ ꯍꯥꯏꯒꯦꯔꯥ ꯂꯥꯏꯔꯕ ꯍꯥꯏꯒꯦꯔꯥ ꯏꯀꯣꯅꯣꯃꯤꯀꯦꯜꯂꯤ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯠ ꯍꯥꯏꯒꯦꯔꯥ ꯆꯍꯤ 15 ꯁꯨꯔꯛꯑꯕꯁꯦ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯐ꯭ꯔꯤ ꯇꯝꯍꯜꯂ ꯊꯝꯃꯤꯕꯅꯤ ꯑꯗꯨꯒꯤ ꯃꯤꯅꯤꯡꯗꯨ ꯑꯣꯏꯗꯣꯏꯅꯦꯕ ꯃꯇꯝꯗ ꯍꯧꯔꯛꯄꯗꯨꯁꯨ ꯁꯥꯔ ꯑꯩꯅ ꯈꯤꯇꯪ ꯈꯪꯖꯧꯕꯗ ꯗ꯭ꯔꯦꯁ ꯀꯥꯏꯁꯦ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯀꯔꯤ ꯂꯩꯉꯥꯡ ꯃꯆꯨ ꯑꯃꯔ ꯀꯩꯅꯣ ꯗ꯭ꯔꯦꯁꯀ ꯐ꯭ꯔꯤꯗ ꯄꯤꯕ꯭ꯔꯥ ꯌꯥꯝ ꯉꯜꯂꯤꯉꯩꯗꯒꯁꯨ ꯇꯧꯋꯦ ꯍꯧꯔꯛꯄꯗꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗꯀꯣ ꯑꯗꯒꯤꯗꯤ ꯆꯍꯤ 2 ꯑꯍꯨꯝ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯁꯤ ꯐꯨꯜ ꯐ꯭ꯂꯦꯁ ꯁ꯭ꯀꯨꯜ ꯑꯃ ꯑꯣꯟꯊꯣꯛꯄ ꯇꯥꯔꯦ ꯈꯜꯂꯛꯄꯗꯩꯗꯤ ꯑꯩꯈꯣꯏꯅ ꯐꯤ ꯐꯥꯏꯟ ꯊꯤꯕ ꯉꯝꯕ ꯑꯉꯥꯡ ꯈꯔꯁꯨ ꯑꯩꯈꯣꯏꯅ ꯃꯤꯅ ꯄꯥꯝꯕ ꯍꯦꯜꯂꯛꯄꯗꯒꯤ ꯑꯩꯈꯣꯏꯅ ꯍꯥꯞꯆꯤꯜꯂꯛꯄꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯄꯨꯟꯅ ꯂꯥꯏꯔꯤꯛ ꯇꯝꯃꯤꯟꯅꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯍꯥꯟꯕꯒꯤ ꯍꯦꯛ ꯍꯧꯕꯁꯤꯗꯤ ꯉꯁꯥꯏꯒꯤ CBSEꯒꯤ ꯑꯦꯐꯤꯂꯤꯌꯦꯁꯟ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯔꯦ ꯃꯁꯤ ꯍꯦꯛ ꯍꯧꯕꯒ ꯆꯍꯤ ꯀꯌꯥ ꯂꯩꯔꯒꯅꯣ ꯃꯥ CBSE ꯀꯩꯅꯣ ꯑꯣꯏꯔꯛꯀꯦ ꯒꯦꯞ ꯀꯌꯥꯃꯨꯛ ꯂꯩꯒꯦ ꯑꯗꯨꯒ ꯑꯍꯥꯟꯕꯗ ꯃꯅꯤꯄꯨꯔ ꯕꯣꯔꯗꯇ ꯑꯣꯏꯔꯝꯃꯦ ꯑꯗꯒꯤꯗꯤ ꯃꯅꯤꯄꯨꯔ ꯕꯣꯔꯗꯇ ꯄꯔꯤꯈꯥ 2-3 ꯊꯥꯔꯝꯕ ꯃꯇꯨꯡꯗ CBSEꯗ ꯀꯟꯚꯔꯠ ꯇꯧꯕꯅꯦ ꯃꯔꯝꯗꯤ CBSEꯗ ꯂꯝꯗꯝ ꯁꯣꯝꯗ ꯊꯧꯕꯥꯜ ꯁꯣꯝꯗ ꯅꯕꯣꯗꯤꯌꯥ ꯅꯠꯇꯅ CBSE ꯁ꯭ꯀꯨꯜ ꯑꯃ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ CBSE ꯑꯦꯐꯤꯂꯦꯇꯦꯠ ꯁ꯭ꯀꯨꯜ ꯑꯣꯏꯕꯅꯦ ꯃꯇꯝꯗꯨꯗ ꯑꯣꯏꯈꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯗꯨꯒꯤ CBSE ꯑꯣꯏꯔꯛꯄꯩꯗꯨꯗꯤ ꯁꯥꯔꯗꯗꯤ ꯁ꯭ꯇ꯭ꯔꯒꯜ ꯀꯃꯥꯏꯅ ꯇꯧꯒꯦ ꯏꯔꯥꯏ ꯂꯥꯏꯈꯤꯕ ꯄꯣꯠ ꯑꯃꯗꯤ ꯑꯣꯏꯔꯝꯒꯗꯧꯕ ꯃꯥꯟꯗꯦ CBSEꯒꯤ ꯄ꯭ꯔꯣꯁꯤꯖꯔ ꯑꯗꯨꯅꯤꯗ ꯑꯩꯈꯣꯏ ꯑꯣꯟꯂꯥꯏꯟ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯑꯞꯂꯣꯗ ꯇꯧꯒꯅꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯒꯅꯤ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯏꯟꯁꯄꯦꯛꯁꯟ ꯂꯥꯛꯀꯅꯤ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯁꯨꯕ ꯌꯦꯡꯒꯅꯤ ꯑꯗꯨ ꯈꯛꯀꯤ ꯋꯥꯅꯤꯗ ꯃꯥꯏ ꯅꯤꯌꯣꯝꯗꯨ ꯆꯨꯝꯅ ꯇꯧꯔꯗꯤ ꯆꯞ ꯆꯥꯅ ꯐꯪꯕ ꯉꯥꯛꯇꯅꯤ ꯏꯔꯥꯏ ꯂꯥꯏꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯌꯥꯝꯅ ꯈꯪꯍꯧꯗꯅ ꯆꯍꯤ ꯉꯁꯥꯏꯒꯤ ꯁꯥꯔꯅ ꯍꯧꯔꯛꯈꯤꯕꯗꯨꯗ ꯉꯁꯥꯏꯒꯤ ꯗꯦꯁꯇꯤꯇ꯭ꯌꯨꯠ ꯁ꯭ꯇꯨꯗꯦꯟ ꯍꯥꯏꯒꯗ꯭ꯔꯥ ꯃꯗꯨꯒꯤ ꯍꯣꯠꯅꯔꯝꯕꯗꯨꯗꯒꯤ ꯆꯍꯤ 2-3 CBSE ꯍꯦꯛ ꯑꯣꯟꯈꯤꯕꯗꯩ ꯍꯥꯏꯇꯥꯔꯦ ꯁ꯭ꯀꯨꯜꯁꯤ ꯑꯉꯛꯄ ꯐꯪꯅ ꯗꯦ ꯕꯣꯔꯗꯔꯁ ꯑꯗꯒꯤꯗꯤ ꯃꯈꯟꯁꯦ ꯍꯥꯏꯇꯥꯔꯦ ꯃꯈꯟ ꯈꯥꯏꯗꯣꯛꯑ ꯂꯩꯈ꯭ꯔꯦ 2005ꯗ ꯑꯉꯥꯡꯁꯤ ꯕꯣꯔꯗꯤꯡꯗ ꯑꯉꯥꯡ 9,900 ꯂꯩꯈꯠꯂꯛꯏ ꯁ꯭ꯀꯨꯜꯁꯤ ꯁꯥꯇ꯭ꯔ ꯂꯩꯐꯝ ꯆꯟꯗꯕꯅꯤ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯇꯥꯔꯒꯦꯠꯇꯤ 3 yearsꯇ ꯁ꯭ꯀꯨल ꯑꯃ ꯃꯥꯏ ꯄꯥꯛꯍꯟꯒꯗꯕꯅꯤ ꯍꯥꯏꯕꯅꯦꯕ ꯑꯩ ꯑꯗꯨꯃꯛ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯈꯤꯌꯦ ꯃꯥꯏ ꯇꯥꯔꯒꯦꯠ ꯋꯥꯁ ꯂꯥꯏꯛ ꯗꯦꯠ ꯃꯇꯝ ꯌꯥꯝ ꯀꯨꯏꯅ ꯆꯪꯍꯟꯕ ꯁ꯭ꯀꯨꯜ ꯂꯩꯌꯦꯕ ꯑꯗꯨ ꯑꯩꯒꯤ ꯁ꯭ꯇꯥꯏꯜ ꯑꯣꯐ ꯃꯦꯅꯦꯖꯃꯦꯟꯗꯗꯤ ꯑꯗꯨ ꯅꯠꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯈꯪꯖꯕꯗꯁꯨ ꯁ꯭ꯀꯨꯜꯁꯤꯒꯤ ꯄꯥꯔꯠ ꯑꯃ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯑꯩꯁꯨ ꯆꯍꯤ 2.5 ꯌꯥꯎꯖꯔꯝꯃꯤ ꯑꯗꯨꯒ ꯆꯍꯤ 2.5 ꯌꯥꯎꯖꯔꯝꯕꯗꯨꯗ ꯑꯩꯈꯣꯏꯅ ꯁꯦꯝꯈꯤꯕ ꯑꯉꯥꯡꯁꯤꯡ ꯍꯧꯖꯤꯛꯇꯤ ꯂꯝꯕꯤꯗ ꯊꯦꯡꯅꯕ ꯀꯥꯟꯗ ꯁꯥꯔꯅ ꯀꯧꯔꯛꯄꯗ ꯗꯣꯛꯇꯔ ꯏꯟꯖꯤꯅꯤꯌꯔ ꯑꯣꯏꯕꯁꯨ ꯐꯅꯌꯥꯝ ꯌꯥꯎꯔꯦ ꯍꯥꯏꯇꯥꯔꯦ ꯁꯥꯔ ꯑꯗꯣ ꯍꯧꯖꯤꯛꯐꯥꯎꯗ ꯔꯦꯀꯣꯔꯠ ꯁꯥꯔꯒꯤꯗ ꯍꯥꯏꯇꯥꯔꯦ ꯆꯥꯎꯔꯥꯛꯄ ꯃꯁꯤꯡꯁꯤꯡꯒꯩ ꯍꯥꯏꯗ꯭ꯔꯁꯨ ꯍꯥꯏꯇꯥꯔꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯁꯤꯅ ꯑꯐꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒ ꯁꯥꯏꯟꯇꯤꯁ ꯑꯗꯨꯒ ꯑꯇꯩ ꯂꯩꯕꯗ ꯍꯥꯏꯐꯦꯠꯀ ꯄꯟꯕ ꯌꯥꯕꯁꯤ ꯀꯌꯥꯃꯨꯛꯀ ꯂꯩ ꯍꯧꯖꯤꯛꯀꯤ ꯁ꯭ꯂꯣꯞꯂꯦꯟ ꯄꯕ꯭ꯂꯤꯛ ꯁ꯭ꯀꯨꯜꯅ ꯍꯧꯖꯤꯛꯐꯥꯎꯗ ꯁꯣꯐꯥꯔ ꯑꯉꯥꯡ ꯑꯦꯔꯥꯎꯟ 10,000 ꯃꯌꯥꯗ ꯁꯥꯇ꯭ꯔ ꯄꯨꯊꯣꯛꯈ꯭ꯔꯦꯀꯣ ꯑꯗꯨ ꯆꯍꯤ 15 ꯑꯗꯨꯒ ꯍꯧꯖꯤꯛ ꯗꯥꯛꯇꯔ ꯏꯟꯖꯤꯅꯤꯌꯔ ꯑꯣꯏꯕ ꯑꯗꯒꯤ ꯏꯌꯥꯔ ꯍꯣꯁꯇꯦꯁ ꯑꯣꯏꯕ ꯑꯣꯐꯤꯁꯥꯔ ꯑꯣꯏꯕ ꯁꯥꯏꯟꯇꯤꯁ ꯑꯣꯏꯕ ꯌꯥꯝꯅ ꯌꯥꯎꯈ꯭ꯔꯦ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯇꯣꯞꯄꯔ ꯀ꯭ꯂꯥꯁ 12ꯁꯨ ꯑꯃꯨꯛ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤ ꯇꯣꯞꯄꯔ ꯑꯣꯏꯈ꯭ꯔꯦ ꯀ꯭ꯂꯥꯁ 10ꯗꯁꯨ ꯑꯃꯨꯛ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤ ꯇꯣꯞꯄꯔꯁꯨ ꯄꯨꯊꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯗꯦꯜꯂꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯤꯗꯤ ꯁ꯭ꯂꯣꯞꯂꯦꯟꯒꯤ ꯁꯥꯇ꯭ꯔꯅ ꯑꯌꯥꯝꯕꯅꯦ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯇꯝꯃꯤꯁꯦ ꯑꯗꯨ ꯑꯩ ꯃꯁꯤꯡ ꯊꯤꯗ꯭ꯔꯒꯁꯨ ꯑꯦꯂꯨꯝꯅꯥꯏꯁꯤ ꯑꯩꯈꯣꯏꯗ ꯈꯔ ꯁꯣꯜꯂꯤ ꯑꯦꯂꯨꯝꯅꯥꯏ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯦ ꯃꯣꯏꯒꯤ ꯑꯩꯈꯣꯏ ꯔꯦꯀꯣꯔꯠ ꯂꯧꯕꯁꯨ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯟꯅ ꯐꯪꯗꯕ ꯑꯗꯨ ꯕꯠ ꯑꯦꯁ ꯄꯔ ꯃꯥꯏ ꯅꯣꯂꯦꯖ ꯀꯟꯁꯔꯟ ꯑꯩꯅ ꯐꯪꯕ ꯔꯤꯄꯣꯔꯠꯇ ꯗꯥꯛꯇꯔ ꯑꯣꯏꯈꯤꯕ ꯃꯁꯤꯡ ꯌꯥꯝ ꯊꯥꯅ ꯌꯥꯝꯃꯦ ꯏꯟꯖꯤꯅꯤꯌꯔ ꯑꯣꯏꯈꯤꯕ ꯌꯥꯝ ꯌꯥꯝꯃꯦ ꯏꯌꯥꯔ ꯍꯣꯁꯇꯦꯁ ꯑꯣꯏꯈꯤꯕ ꯌꯥꯝ ꯌꯥꯝꯃꯦ ꯀꯣ ꯏꯟꯇꯔꯅꯦꯁꯅꯦल ꯐ꯭ꯂꯥꯏꯠ ꯄꯥꯏꯈꯤꯕ ꯌꯥꯝ ꯌꯥꯝꯈ꯭ꯔꯦ ꯑꯗꯩ ꯑꯣꯖꯥ ꯑꯣꯏꯈꯤꯕ ꯁꯤꯟꯐꯝ ꯀꯌꯥꯗ ꯆꯠꯈꯤꯕ ꯊꯕꯛ ꯐꯪꯈꯤꯕ ꯌꯥꯝ ꯌꯥꯝꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩ ꯃꯁꯤꯡꯗꯤ ꯑꯦꯛꯖꯦꯛ ꯈꯪꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ
ꯃꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯉꯥꯡ ꯃꯌꯥꯝ ꯁꯦꯝꯈꯤꯕꯒꯤ ꯑꯣꯖꯥꯗꯁꯨ ꯅꯨꯡꯉꯥꯏꯕ ꯌꯥꯝ ꯂꯩꯔꯝꯒꯅꯤ ꯑꯗꯣ ꯑꯩꯅ ꯑꯃꯨꯛ ꯈꯪꯖꯅꯤꯡꯉꯤꯁꯤ ꯍꯧꯖꯤꯛ ꯁ꯭ꯂꯣꯞꯂꯦꯟꯒꯤ ꯆꯪꯁꯤꯜꯂꯤꯕ ꯆꯍꯤ 15ꯒꯤ ꯈꯣꯡꯖꯪꯁꯤꯗ ꯑꯣꯖꯥꯅ ꯃꯪꯖꯔꯛꯄ ꯍꯥꯟꯅꯗꯒꯤ ꯃꯪꯉꯨꯕ ꯅꯠꯇ꯭ꯔꯁꯨ ꯁꯨꯝ ꯃꯌꯥꯝꯅ ꯊꯥꯖꯕꯗꯨꯗꯒꯤ ꯁꯨꯝ ꯍꯣꯡꯉꯛꯈꯤꯕ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯔꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯍꯧꯖꯤꯛ ꯑꯣꯖꯥꯅ ꯄ꯭ꯂꯥꯟ ꯃꯌꯥꯝ ꯂꯩꯔꯝꯃꯅꯤ ꯍꯥꯏꯇꯥꯔꯦ ꯑꯇꯣꯞꯄ ꯗꯦꯜꯂꯤꯗ ꯂꯥꯏꯔꯤꯛ ꯇꯝꯅꯔꯤꯕ ꯃꯑꯣꯡ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝꯗ ꯇꯝꯃꯤꯕ ꯃꯅꯤꯄꯨꯔꯒꯤ ꯇꯝꯅꯔꯤꯕ ꯃꯑꯣꯡꯁꯤꯗꯒꯤ ꯑꯣꯖꯥꯒꯤ ꯇꯧꯒꯦ ꯈꯟꯕ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯍꯧꯖꯤꯛ ꯁꯦꯇꯤꯁꯐꯥꯏ ꯑꯣꯏꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯤꯗꯒꯤ ꯍꯦꯟꯅ ꯀꯔꯤ ꯇꯧꯒꯦꯅ ꯈꯟꯕ ꯀꯔꯤ ꯂꯩ ꯍꯧꯖꯤꯛꯁꯤ ꯑꯁꯦꯡꯕꯒꯤ ꯍꯥꯏꯇꯥꯔꯗꯤ ꯍꯧꯖꯤꯛꯐꯥꯎꯗ ꯑꯩꯅ ꯇꯧꯒꯦ ꯈꯟꯕꯗꯨꯗꯤ ꯀꯣ ꯑꯩꯅ ꯑꯁꯤ ꯐꯥꯔꯁ ꯏꯌꯥꯔꯗ ꯍꯧꯗ꯭ꯔꯤꯉꯩꯗ ꯑꯉꯥꯡ ꯈꯔ ꯁꯦꯝ ꯁꯥꯒꯦꯅ ꯈꯜꯂꯛꯄꯅꯤ ꯃꯊꯪ ꯆꯍꯤ ꯑꯃꯅꯤ ꯑꯣꯜꯂꯛꯄꯗ ꯐꯨꯜ ꯐ꯭ꯂꯦꯖꯦꯠ ꯁ꯭ꯀꯨꯜ ꯑꯃ ꯑꯣꯟꯒꯦ ꯈꯜꯂꯛꯄꯅꯤ ꯌꯦꯁ ꯁ꯭ꯀꯨꯜ ꯑꯃ ꯑꯣꯟꯒꯦ ꯈꯜꯂꯛꯄꯗ ꯍꯧꯖꯤꯛꯐꯥꯎꯗꯗꯤ ꯑꯩꯅ ꯈꯟꯕ ꯁ꯭ꯀꯨꯜꯗꯨ ꯑꯩꯅ ꯈꯟꯖꯕ ꯑꯦꯝꯗꯨꯒ 50% ꯌꯧꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯗꯣꯛ ꯇꯥꯔꯗꯤ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯍꯥꯏꯗꯤ ꯇꯧꯅꯤꯡꯕ ꯃꯌꯥꯝꯁꯤ ꯃꯌꯥꯝ ꯂꯩ ꯂꯤꯃꯤꯇꯦꯁꯟ ꯃꯌꯥꯝ ꯂꯩꯕ ꯑꯩꯉꯣꯟꯗ ꯂꯤꯃꯤꯇꯦꯁꯟ ꯑꯁꯤ ꯄꯩꯁꯥ ꯈꯛꯀꯤ ꯅꯠꯇꯦ ꯃꯔꯝꯗꯤ ꯂꯣꯀꯦꯜꯂꯤ ꯑꯦꯚꯥꯏꯂꯦꯕꯜ ꯑꯣꯏꯗꯕ ꯔꯤꯁꯣꯔꯁꯁꯤꯡꯁꯦ ꯑꯗꯒꯤ ꯌꯥꯝꯅ ꯀ꯭ꯋꯥꯂꯤꯐꯥꯏഡ് ꯑꯣꯏꯕ ꯃꯤꯁꯤ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯕ ꯁ꯭ꯇꯦꯟꯗꯔꯠꯁꯤ ꯑꯣꯖꯥꯁꯤꯡꯁꯤ ꯍꯥꯏꯗꯤ ꯃꯊꯧ ꯌꯥꯝ ꯇꯥꯔꯛꯄ ꯍꯥꯏꯇꯥꯔꯦꯅꯦ ꯍꯥꯏꯗꯤ ꯋꯥꯔꯜ ꯋꯥꯏꯗ ꯀꯝꯄꯤꯠ ꯇꯧꯅꯕ ꯍꯣꯠꯅꯔꯛꯄꯗ ꯌꯦꯁ ꯅꯦꯁꯅꯦꯜ ꯀꯝꯄꯤꯇꯤꯁꯟ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯑꯗꯨꯒ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯁꯤꯁꯨ ꯂꯤꯃꯤꯇꯦꯠ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯇꯥꯏꯝꯁ ꯃꯁꯤꯅꯤ ꯑꯗꯨꯕꯨ ꯃꯁꯤ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯑꯩꯒꯤ ꯄꯥꯔꯠꯇꯁꯨꯅꯤ ꯅꯤꯡꯕ ꯑꯩꯒꯤ ꯋꯥꯈꯜ ꯚꯤꯖꯟ ꯌꯥꯝ ꯋꯥꯡꯉꯤ ꯇꯧꯕꯁꯨ ꯑꯩꯒꯤ ꯐꯤꯖꯤꯀꯦꯜꯂꯤ ꯊꯕꯛ ꯇꯧꯔꯀꯥꯟꯗꯗꯤ ꯗ꯭ꯔꯣꯕꯦꯛꯁꯨ ꯈꯔ ꯂꯩꯖꯩꯗꯅ ꯑꯗꯨ ꯃꯥꯅꯦ ꯑꯣꯏꯔꯝꯕ ꯃꯥꯅꯦ ꯌꯥꯏ ꯃꯗꯨ ꯃꯤꯑꯣꯏꯕꯒꯤ ꯍꯧꯅꯁꯥꯅꯤ ꯍꯧꯅꯁꯥꯅꯤ ꯃꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗꯤ ꯍꯥꯟꯅ ꯁꯥꯔꯅ ꯅꯤꯡꯉꯤꯕꯁꯤꯒꯤ 50% ꯐꯥꯎ ꯌꯧꯗ꯭ꯔꯤ ꯃꯥꯅꯤ ꯑꯗꯨꯒ ꯁꯤꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯄꯥꯡꯊꯣꯛꯅꯤꯡꯕꯒꯤ ꯃꯪꯂꯥꯟ ꯀꯌꯥ ꯃꯔꯨꯝ ꯃꯪꯂꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯁꯥꯔꯒꯤ ꯀꯦꯝꯄꯁꯁꯤꯗꯤ ꯑꯩꯈꯣꯏꯅ ꯂꯩꯖꯔꯤꯁꯤꯗꯤ ꯁꯔꯨꯛ ꯑꯃꯈꯛꯇꯅꯤ ꯍꯥꯏꯇꯥꯔꯦ ꯃꯆꯦꯠ ꯑꯃꯈꯛꯇꯗꯅꯤ ꯍꯣꯏ ꯂꯩꯔꯤꯁꯦ ꯍꯣꯏ ꯌꯦꯡꯕꯗ ꯁ꯭ꯂꯣꯞꯂꯦꯟꯒꯤꯗꯤ ꯃꯌꯥꯝꯅꯁꯨ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯑꯗꯨꯝ ꯍꯥꯏꯅꯕꯤꯔꯕ ꯑꯗꯨꯒ ꯐꯨꯇꯦꯖꯁꯤ ꯗ꯭ꯔꯣꯟꯒꯤ ꯐꯨꯇꯦꯖꯇꯒꯤ ꯌꯦꯡꯉꯗꯤ ꯑꯉꯛꯄ ꯐꯪꯅ 35 ꯑꯦꯀꯔꯁꯅꯤ ꯄꯥꯛ ꯆꯥꯎꯕꯁꯦ 35 ꯑꯦꯀꯔꯁꯇꯅꯤ ꯑꯗꯣ ꯃꯐꯝꯁꯤ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯆꯠꯆꯔꯀꯥꯟꯗ ꯁꯥꯔ ꯑꯩꯅ ꯈꯪꯖꯅꯤꯡꯕ ꯎꯖꯅꯤꯡꯕꯁꯨ ꯂꯩ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯑꯗꯨꯒ ꯁꯥꯔꯒ ꯁꯨꯝ ꯆꯠꯃꯤꯟꯅꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏꯒ ꯇꯧꯕ ꯌꯥꯕ ꯕ꯭ꯂꯣꯛ ꯈꯔꯒ ꯁꯨꯝ ꯌꯦꯡꯕ ꯌꯥꯕ ꯌꯦꯁ ꯃꯌꯥꯝꯗꯁꯨ ꯎꯠꯆꯔꯛꯀꯦ ꯑꯗꯨꯒ ꯁꯥꯔ ꯈꯤꯇꯪ ꯂꯦꯡꯕ ꯌꯦꯁ ꯌꯥꯕ ꯑꯣꯀꯦ ꯑꯍꯥꯟꯕꯒꯤ ꯊꯦꯡꯛ ꯌꯨ ꯀꯔꯣꯝꯗ ꯂꯦꯡꯁꯤꯒꯦ ꯁꯥꯔ ꯑꯩꯈꯣꯏ ꯆꯠꯄ ꯌꯥꯕ ꯆꯠꯁꯤ ꯑꯗꯨꯝ ꯆꯠꯁꯤ ꯑꯦꯔꯤꯌꯥ ꯑꯃꯗ ꯁ꯭ꯂꯣꯞꯂꯦꯟꯒꯤ ꯀꯦꯝꯄꯁꯁꯤ ꯂꯣꯏꯅ ꯐꯖꯕꯅꯤ ꯌꯦꯡꯕ ꯑꯣꯀꯦ ꯅꯨꯡꯉꯥꯏꯕ ꯉꯥꯛꯇꯅꯤ ꯑꯣꯀꯦ ꯁꯥꯔ ꯆꯠꯁꯤ ꯁꯥꯔ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯁꯤꯒꯤ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔꯁꯤꯡꯁꯤ ꯈꯛꯀꯤ ꯅꯠꯇꯕ ꯕꯤ ꯑꯦꯗꯀꯤ ꯍꯥꯏꯇꯥꯔꯦꯀꯣ ꯁꯥꯔ ꯇꯝꯕꯒꯤ ꯕꯤ ꯑꯦꯗ ꯇꯝꯕꯒꯤ ꯑꯩꯈꯣꯏꯅ ꯒꯦꯠꯁꯤꯗꯒ ꯑꯗꯨꯝ ꯎꯖꯒꯦ ꯍꯥꯏꯇꯥꯔꯦ ꯃꯁꯤ 2000 ꯀꯌꯥꯗꯒꯤꯅꯣ ꯃꯁꯤ ꯍꯧꯔꯛꯈꯤꯕ ꯆꯍꯤ ꯀꯌꯥꯃꯨꯛꯇꯤ ꯂꯩꯔꯦ ꯃꯁꯤꯒꯤ ꯁ꯭ꯂꯣꯞꯂꯦꯟ ꯀꯣꯂꯦꯖ ꯕꯤ ꯑꯦꯗ ꯀꯣꯂꯦꯖꯁꯤ 2013ꯗꯒꯤ ꯂꯤꯡꯈꯠꯂꯛꯄꯅꯤꯀꯣ ꯁꯤꯠ 100ꯒꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯕꯤ ꯑꯦꯗ ꯀꯣꯂꯦꯖꯁꯤ ꯁꯤꯠ 200ꯒꯤ ꯀꯦꯄꯥꯁꯤꯇꯤꯗ ꯏꯟꯇꯦꯛ ꯀꯦꯄꯥꯁꯤꯇꯤ ꯂꯩꯔꯦ ꯑꯣꯀꯦ ꯍꯟꯗꯛ ꯆꯍꯤꯗꯒꯤ ꯑꯦꯝ ꯑꯦꯗ ꯇꯝꯐꯝ ꯂꯩꯔꯦ ꯃꯊꯪ ꯆꯍꯤꯗꯒꯤ ꯗꯥꯏꯠ ꯍꯥꯏꯕꯗꯤ ꯗꯤꯂꯦꯠ ꯀꯣꯔꯁꯁꯤ ꯇꯝꯅꯕꯒꯤ ꯑꯦꯄ꯭ꯔꯨꯚꯦꯜ ꯐꯪꯉꯦ ꯑꯗꯩ ꯀꯣꯂꯦꯖ ꯑꯍꯨꯝꯅꯤ ꯍꯧꯖꯤꯛ ꯁ꯭ꯂꯣꯞꯂꯦꯟ ꯀꯦꯝꯄꯁꯇ ꯂꯩꯔꯤꯁꯦ ꯀꯣꯂꯦꯖ ꯑꯍꯨꯝ ꯀꯣꯂꯦꯖ ꯑꯍꯨꯝꯅꯤ ꯕꯤ ꯑꯦꯗ ꯇꯝꯐꯝꯅꯦ ꯑꯗꯒꯤ ꯑꯦꯝ ꯑꯦꯗ ꯇꯝꯐꯝꯅꯦ ꯗꯤ ꯑꯦꯜ ꯑꯦꯗ ꯀꯣꯔꯁ ꯇꯝꯐꯝꯅꯦ ꯀꯣꯂꯦꯖ ꯑꯍꯨꯝꯅꯤ ꯑꯗꯨꯒ ꯄ꯭ꯂꯁ ꯍꯥꯟꯅꯒꯤ ꯑꯣꯔꯤꯖꯤꯅꯦꯜꯗ ꯁ꯭ꯂꯣꯞꯂꯦꯟ ꯄꯥꯕ꯭ꯂꯤꯛ ꯁ꯭ꯀꯨꯜꯒ ꯃꯔꯤꯅꯤ ꯂꯩꯔꯤꯁꯦ ꯃꯔꯤꯅꯦꯕ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯃꯥꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯐꯦꯁꯤꯂꯤꯇꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯀꯔꯤ ꯍꯦꯟꯅ ꯍꯥꯞꯄꯛꯀꯦꯅ ꯃꯪꯕ ꯀꯔꯤꯗꯤ ꯂꯩꯕꯤꯔꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯤ ꯕꯤ ꯑꯦꯗ ꯀꯣꯂꯦꯖꯀ ꯍꯥꯡꯕꯁꯤꯗꯤ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯦꯟ ꯁꯤ ꯇꯤꯒꯤ ꯒꯚꯔꯟꯃꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯑꯦꯄ꯭ꯔꯨꯚꯦꯜ ꯌꯥꯝ ꯆꯪꯕꯅꯤ나 ꯑꯔꯨꯕ ꯇꯦꯛꯅꯤꯀꯦꯜ ꯄꯣꯠ ꯑꯣꯏꯕꯀꯣ ꯃꯥꯁꯦ ꯍꯦꯛꯇꯃꯛ ꯐꯪꯕ ꯉꯝꯗꯕꯒꯤ ꯌꯥꯝ ꯃꯃꯜ ꯇꯥꯡꯕ ꯀꯣꯔꯁ ꯑꯃ ꯑꯣꯏ ꯑꯗꯨ ꯅꯠꯇꯕꯗ ꯖꯦꯅꯔꯦꯜ ꯀꯣꯔꯁꯇ ꯃꯥꯁꯇꯔ ꯄꯣꯁ ꯒ꯭ꯔꯦꯖꯨꯋꯦꯠꯇ ꯑꯦꯝ ꯕꯤ ꯑꯦꯒꯨꯝꯕ ꯑꯦꯝ ꯁꯤ ꯑꯦꯒꯨꯝꯕ ꯑꯗꯨꯒ ꯑꯇꯣꯞꯄ ꯁ꯭ꯀꯤꯜ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌꯥ ꯑꯩꯈꯣꯏ ꯍꯪꯅꯤꯡꯉꯦꯕ ꯑꯗꯨꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯑꯗꯨꯒꯤ ꯄ꯭ꯂꯥꯟ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯣꯀꯦ ꯃꯥꯁꯇꯔ ꯀꯣꯔꯁ ꯈꯔ ꯄꯣꯁ ꯒ꯭ꯔꯦꯖꯨꯋꯦꯠ ꯀꯣꯔꯁ ꯈꯔ ꯁꯤꯗ ꯍꯥꯡꯒꯦꯅ ꯈꯜꯂꯤ ꯍꯧꯖꯤꯛꯁꯦ ꯍꯣꯏ ꯁꯥꯔ ꯁꯤꯒꯤ ꯑꯗꯨꯃꯥꯏꯅ ꯃꯊꯛꯁꯤꯁꯨ ꯑꯗꯨꯝ ꯐꯖꯩ ꯑꯧ ꯐꯪꯁꯟꯒ ꯇꯧꯕꯁꯦ ꯑꯌꯥꯝꯕ ꯑꯩꯅ ꯎꯖꯕꯗ ꯁꯤꯒꯤ ꯃꯥꯅꯦ ꯃꯐꯝꯁꯤꯗ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯁꯤꯒꯤ ꯑꯦꯝꯄꯤꯊꯦꯇꯔꯁꯦ ꯑꯩ ꯏꯁꯥꯅ ꯗꯤꯖꯥꯏꯟ ꯇꯧꯕꯅꯦ ꯑꯣꯀꯦ ꯑꯗꯣ ꯌꯥꯝ ꯆꯥꯎꯕ ꯀꯩꯅꯣ ꯑꯃꯅꯦ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔ ꯀꯜꯆꯔꯒ ꯃꯔꯤ ꯂꯩꯅꯕ ꯌꯨꯝꯁꯥꯔꯣꯜꯅꯤ ꯁꯦꯝꯃꯤꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯂꯥꯏ ꯁꯠꯇ꯭ꯔ ꯍꯔꯥꯎꯕꯗ ꯍꯥꯏꯗꯣ ꯁꯠꯇ꯭ꯔꯒꯤ ꯁꯠꯇ꯭ꯔ ꯃꯑꯣꯡꯅꯤ ꯍꯥꯏꯇꯥꯔꯦ ꯁꯠꯇ꯭ꯔ ꯍꯥꯏꯗꯣ ꯁꯤꯒꯤ ꯃꯑꯣꯡꯁꯤ ꯃꯥꯅꯦ ꯁꯠꯇ꯭ꯔꯒꯤ ꯃꯑꯣꯡ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝꯕ ꯃꯩꯇꯩ ꯌꯨꯝ ꯍꯥꯏꯇꯥꯔꯦ ꯃꯩꯇꯩꯒꯤ ꯌꯨꯝꯁꯥꯒꯤ ꯌꯨꯝꯁꯥꯒꯤ ꯃꯔꯣꯟ ꯀꯩꯅꯣꯅꯤ ꯍꯥꯏꯇꯥꯔꯦ ꯀꯥꯡꯂꯣꯟ ꯁꯤꯒꯤ ꯍꯥꯏꯇꯥꯔꯦ ꯃꯑꯣꯡ ꯀꯥꯡꯂꯣꯟꯅꯤ ꯑꯗꯨꯒ ꯁꯥꯔ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯕꯣꯔꯗꯤꯡꯗ ꯂꯩꯔꯤꯕ ꯐꯦꯁꯤꯂꯤꯇꯤ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯁꯨ ꯁꯥꯇ꯭ꯔ ꯃꯁꯤꯡ ꯌꯥꯝ ꯇꯝꯕꯒꯤ ꯋꯥꯐꯝ ꯂꯩꯔꯤ ꯍꯣꯏ ꯕꯣꯔꯗꯤꯡꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯩꯅꯣꯁꯤ ꯁꯥꯇ꯭ꯔꯁꯤ ꯀꯌꯥꯃꯨꯛꯅꯣ ꯍꯧꯖꯤꯛꯀ ꯂꯩꯕꯤꯔꯤ ꯁꯥꯔ ꯍꯥꯟꯅ ꯍꯧꯔꯛꯄꯗꯤ ꯑꯩꯅ ꯍꯥꯏꯈꯤꯕꯗꯧꯅ ꯁꯥꯇ꯭ꯔ 9,900 ꯇꯝꯃꯝꯃꯦ ꯍꯧꯖꯤꯛꯇꯤ ꯌꯦꯁ ꯂꯥꯟ ꯂꯥꯛꯈꯤꯕꯗꯒꯤ ꯑꯃꯁꯨꯡ ꯀꯣꯔꯣꯅꯥ ꯂꯥꯛꯈꯤꯕꯗꯒꯤ ꯑꯉꯥꯡꯁꯤ ꯃꯁꯤꯡ ꯌꯥꯝ ꯍꯟꯊꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯑꯉꯥꯡ ꯕꯣꯔꯗꯤꯡꯗ ꯑꯉꯥꯡ 200 ꯐꯥꯅ ꯂꯩꯇ꯭ꯔꯦ ꯍꯣꯏ ꯑꯗꯣ ꯂꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯃꯆꯥ ꯇꯝꯃꯝꯕ ꯑꯇꯣꯞꯄ ꯇ꯭ꯔꯥꯏꯕꯦꯜ ꯅꯥꯒꯥ ꯃꯆꯥ ꯇꯝꯃꯝꯕ ꯏꯚꯟ ꯅꯦꯄꯥꯂꯤꯁ ꯀꯌꯥ ꯀꯥꯡꯄꯣꯛꯄꯤꯗ ꯂꯥꯛꯑꯝꯕ ꯀꯪꯂꯥꯇꯣꯝꯕꯤ ꯂꯥꯛꯑꯝꯕ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯦ ꯁꯥꯇ꯭ꯔꯁꯤꯡꯁꯦ ꯍꯣꯏ ꯍꯟꯗꯛꯀꯤ ꯂꯥꯟꯁꯤꯗ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏ ꯂꯥꯟꯁꯤꯅ ꯑꯩꯈꯣꯏꯗ ꯌꯥꯝ ꯁꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯇꯣꯞ ꯑꯇꯣꯞꯄ
external force खरनसु कोइ दि हेन खंगन मसु याम लेगरे मरक सेस्ता अदुम लेगरे अदुना ngसागी छात्र मसिंग याम हंदागरे हाइतारे चिक्ति अदु होजिकता छात्र ने ओजा सिंगसी hostel la छात्र ओजा तंखायम दि hostel लेये से लेदि सिंगसे कोइ छात्र पुन लेमिने मने अदुना होजिकता कैंपस ले मी अराउंड मी सी 400 की मेयाने उसिक लेरे पुन्ना मी चामरी मु ओजाने छात्र ने स्टाफ ने लोने मक्से मी चामरी मु ले उसिक कैंपस सेस्ता अदुगी सिंग माइ सिंग अदुगा चाबा थकपा asi achobani numit kuding mi samri sobam ne tawrese haite अदुगदी होजिकसे मफम सिदु जो हाइतारे कोइगी एजुकेशन खक्तगी नतना स्लोपलैंड होजिक पीरिसि इमुंग मनुंग सु परयाम यामि हाइतारे हिंगलिसि ओजादगी अदुगा मसी यंगसनबगी खोटबगी हाइबतारे सिदा लेरिसि नॉट ओनली स्कूल गी कनो लेरिबा बिल्डिंग मयाम सि मसी खक्की यंगसनबदा अदुगा अतोपगी मयाम सि यंगसन होनबदे स्टाफ सि फनाम यामंगनि हारिबा मखोइ सैलरी शॉर्ट पे याब नते अदगी मसी गी थेंगनरिबसे फाइनेंशियल केनो सि ओजादसु मयाम थेंगनरंगनि हाजरि करी करी खितंग खंगन बे याय मयामदा सेलाई अमाउंट सी मैम दा हाइबन नुआइत्रे अदुगा याम चावा स्ट्रगल दुनी पैसा से सोलो सोटपदी याबनते अदुना ngसागी अचोबा सम्बम अमने चलिसे कॉलेज गिने स्कूल गिने लेरिबसी याम चावे हाइतारे अदुगी फाइनेंशियल मैनेजमेंट सी अरुबा पोल अमने हाइतारे अदुना मसिदे अमाउंट मुति पन्निंद्रे अमाउंट मुति पन्नरगा स्ट्रगल दि मैम हाइतारे अदगी ngसागी सिबोगी थांदो ओइनबो होनरकदा ओजाना ngसाई खंजरम फिबम दुदी खरा खरा मही तब फंगजदबगी खरा केनोगदा खलमबदुना हाइतारे अचौबा मसिगी खोंतांग संगी फाइनेंशियल गी केनोदी करमाइनो हाइदी सरगी बैकग्राउंड हाइतारे ने होय करिम मतमदा खने मसी कनाउमना हंगबे याय फॉरेन दगी नत्रगा मपान दगी कनाउमदे एजेंसी दगी फंड गा फंगबर गायना यस यस बेसिकली कनामदगी फंड फंगदे अखोइना स्लोपलैंड मतेंग पिरक गवर्नमेंट दगी सुलेते फंडिंग दगी सुलेते इंडिविजुअल सुलेते हाइताय कामते फंड लौदे अदुना अखोइना तौरसी 2006-7 अदाइदा स्टेट बैंक ऑफ इंडिया दि रुपा करोड़ मो अदगी आईसीआईसीआई दगी लाख यांखई मुकरी मुक तौदना हौदोरखी अदगी अखोइना सुम होनदना रिसोर्स मैम मोबिलाइजेशन तौदना सी मैम डेवलप तौरपने हाइताय अराइबा थबकी नते हाइतारे पैसा मयाम लेरगे हेक्ता थाददना स्कूल म लिंखलगे सेन तालगे आई सेन फंगना हाइबगी वन टाइम अखोगी कनाउमा सेंजाउ पाइबा मना हेतमक्सी पक करोड़ कुन कुथरा यांखई पुथोगा लेरगा स्कूल जिम हेतम वन टाइम सागलपुदि नते अखोइस्ति मतेंग अरे अरे तासिन खमनन तौरगा दम सेंगोलगा सी स्टेज योरपने हाइताय माने हौरपगी दु उरम तारगति मसी ओरिबो फिबमसी अदुगी मते आइने यावरि मतमदुगा हौजिगदि अंगबो फंगना हाइतारे यामना फजरबा अखोइगी दार्जिलिंग गी मफम अमा अदुगा लम कोइबदा हेक्ता चटपदि अदुगा मफम ओइरा हाइतारे पाम सिल पाम्बी के हौरी सिंगसी सिबोगी चांग ओरगना बसी 25 इयर्स दा मसी पाम पाम्बी मन हाइतारे उ पाम्बी सी स्लोपलैंड दा यामना कोइदा चौथोकजरिसी उ पाम्बी लामै मथक थाजंगरे अखोइना चही 15 गी ममांग दा चांगबो मतमदा सी संजाबों लेमे उ पाम्बी हौरम दे सिंगसे को हौरम दे सिंग चला लोय कथब की मने yang hang लेमने अखोइना लोय थारपा गातनी अदु मसाई हौरप सिंग अखोइना सेंगोट पिरक हाइतारे अदुना स्लोपलैंड गी क्वाइ चौथोकजबसे उ पाम्बी लामै थागिबा याम ग्रीन कैंपस होगिबा कनाउम्बा फॉरेस्ट याम थगपिबा एजेंसी के लेतार स्लोपलैंड से प्राइज फंगदौने उ मसिंगसिगा लेरिबा कैंपस सेमिसिगा मी मरकता सुमाइना असुम चिंग मसिंग मणिपुर उबो फंगदे हारिबा एक्सेप्ट स्लोपलैंड नतना दो अखोगी अदुम्बा याम आइडियल होइबा कैंपस अमा मफम अम सेंगोचरिनी विथ ग्रीन कैंपस आइना लेजरमी मतमदु हुजिकदा आई सामकोगदा आइगी लमसिदा लेरि आइबुंग ए हाइतारे येंबदो थों फजग्रबा अदो सि हानसि उ जिंगसु हाना याम कना हरोम नते हाइजरिबा सि उ मरकता ले सोंगी ब्लॉक सि करि होइदो सा सी से हॉस्टल कैंपस ने से हॉस्टल कैंपस ने ब्लॉक हॉस्टल ब्लॉक आते ने सोमले रिसिंग से सोंगी साइड सोम साइड से लोय हॉस्टल आते ने को तोंगा नुपा नुपी की हॉस्टल ब्लॉक निपा की हॉस्टल ब्लॉक से सी ओजा सिंग सु क्वार्टर लोय लेगरे सोमदा लोय लेगरे होय अदुगा सानो सिंगीबा उ पामी थाबा से उ पामी से अखोइ थाबा गाते ने सी कनोगने ब्रह्मटिक गाते ने अखोइ थारे ब्रह्मटिक गाते ने हाना सी मफमजिदा हौजरम बो सारोय लेगे दी थाद्री अखोइ थाजल थारा हौरै ने सी अदुगा तुंगदे ले हौरि से सर्विस कर्म ब्लॉक मसी कनोने सिन कॉलेज की कैंपस ने कॉलेज ब्लॉक ने सोंगिसना टीचर एजुकेशन की ब्लॉक ने सिना अखोगी स्कूल की हॉस्टल नुपी की अमसुंग मथंग नुपा की मथंगदना ओजा सिंग की कनोने क्वार्टर सिंग ने अदुगा मथंगदा असोमना कन चिंग उमरतो लेरिबा ब्लॉक असिना स्कूल की सेक्शन ने हाइताय स्कूल से उवा मैम ने खंदना होजिकति उबो फंगद्रम
ꯉꯁꯥꯏꯒꯤ ꯎꯁꯤꯡꯁꯤꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯤꯗꯩꯗ ꯍꯧꯔꯤꯕ ꯃꯌꯥꯝꯁꯤꯅ ꯃꯐꯝꯁꯤꯗ ꯂꯣꯏꯅ ꯀꯩꯅꯣꯁꯤ ꯈꯟꯖꯟꯈꯤꯕꯅ ꯍꯥꯏꯇꯥꯔꯦ ꯁꯔ ꯑꯗꯨꯒ ꯍꯥꯟꯅꯁꯨ ꯑꯩꯈꯣꯏꯅ ꯁ꯭ꯂꯣꯞꯂꯦꯟꯒꯤ ꯇꯥꯖꯈꯤꯕꯗ ꯍꯧꯔꯛꯄ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦ ꯂꯥꯟꯒꯤ ꯃꯃꯥꯡꯗ ꯏꯖꯨꯀꯦꯁꯟ ꯉꯁꯥꯏꯁꯨ ꯍꯥꯏꯕꯤꯈ꯭ꯔꯦꯀꯣ ꯂꯥꯟꯁꯤꯅꯗꯤ ꯆꯩꯊꯦꯡ ꯑꯃꯗꯤ ꯑꯗꯨꯝ ꯄꯤꯔꯦ ꯌꯥꯝ ꯆꯥꯎꯅ ꯄꯤꯕ ꯉꯁꯥꯏꯒꯤ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯇꯝꯕ ꯂꯥꯛꯆꯔꯝꯕ ꯑꯗꯨꯒ ꯂꯥꯛꯀꯗꯕ ꯃꯌꯥꯝꯗꯨꯗ ꯑꯀꯤ ꯑꯈꯪ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯑꯗꯨ ꯌꯥꯝ ꯈꯨꯗꯣꯡꯆꯥꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯃꯇꯝ ꯑꯃꯗ ꯁꯔ ꯑꯩꯈꯣꯏꯅꯒ ꯍꯧꯖꯔꯛꯄ ꯃꯇꯝꯗ ꯇꯥꯖꯈꯤꯕꯗ ꯑꯩꯈꯣꯏꯒꯤ ꯁꯤ ꯃꯄꯥꯟꯒꯤ ꯂꯝꯗ ꯁ꯭ꯂꯣꯞꯂꯦꯟꯗ ꯁꯥꯇ꯭ꯔ ꯇꯝꯍꯟꯕꯒꯤꯒ ꯍꯥꯏꯕ ꯑꯗꯨꯒ ꯑꯇꯣꯞꯄ ꯂꯝꯗꯒꯤꯒ ꯁꯤꯗ ꯌꯥꯝ ꯇꯝꯃꯦ ꯍꯥꯏꯈꯤꯕꯗꯨ ꯌꯥꯝ ꯆꯨꯝꯕ ꯃꯗꯨꯒꯤ ꯋꯥꯐꯝꯅꯤ ꯄ꯭ꯔꯣꯁꯦꯁꯇꯨ ꯀꯔꯤ ꯀꯃꯥꯏ ꯇꯧꯒꯦ ꯌꯥꯝ ꯆꯨꯝꯃꯦ ꯑꯩꯈꯣꯏꯗ ꯀꯩꯅꯣꯗꯒꯤ ꯂꯥꯛꯑꯦ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯁꯥꯇ꯭ꯔ ꯂꯥꯛꯑꯦ ꯅꯥꯒꯥꯂꯦꯟꯗꯒꯤ ꯁꯥꯇ꯭ꯔ ꯂꯥꯛꯑꯦ ꯗꯦꯜꯂꯤꯗꯒꯤ ꯁꯥꯇ꯭ꯔ ꯂꯥꯛꯏ ꯑꯔꯨꯅꯥꯆꯜꯗꯒꯤ ꯁꯥꯇ꯭ꯔ ꯂꯥꯛꯏꯀꯣ ꯑꯗꯒꯤ ꯑꯁꯥꯝꯗꯒꯤ ꯅꯠꯇꯦ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯂꯥꯛꯑꯦ ꯃ꯭ꯌꯥꯟꯃꯥꯔꯁꯤ ꯑꯩꯈꯣꯏ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯔꯤꯉꯩꯗ ꯑꯩꯈꯣꯏ ꯁ꯭ꯀꯨꯜ ꯁꯥꯇ꯭ꯔ 30ꯃꯨꯛꯁꯦ ꯑꯣꯖꯥꯁꯤꯡꯒ ꯂꯣꯏꯅꯅ ꯀꯩꯅꯣ ꯂꯝꯕꯤꯗ ꯂꯦꯟ ꯔꯣꯗꯇ ꯄꯤꯛꯅꯤꯛ ꯆꯠꯂꯨꯔꯤꯅꯦ ꯑꯩꯈꯣꯏ ꯇꯥꯅ ꯃꯟꯗ꯭ꯔꯦ ꯇꯥꯅ ꯏꯟꯗꯤꯌꯥꯟ ꯀꯥꯎꯟꯁꯤꯂꯔ ꯖꯦꯅꯔꯦꯜ ꯎꯅꯔꯤꯉꯩꯗ ꯃꯣꯏꯅ ꯍꯥꯏ ꯍꯦꯛ ꯏꯟꯗꯤꯌꯥꯒꯤ ꯑꯍꯥꯟꯕ ꯁꯨꯃꯥꯏꯅ ꯂꯦꯟ ꯔꯣꯗꯇ ꯁꯨꯃꯥꯏꯅ ꯑꯦꯛꯁꯄꯣꯖꯔ ꯂꯥꯛꯄꯁꯦ ꯅꯣꯏ ꯁ꯭ꯂꯣꯞꯂꯦꯟ ꯄꯕ꯭ꯂꯤꯛ ꯁ꯭ꯀꯨꯜ ꯑꯍꯥꯟꯕꯅꯦ ꯍꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯁꯔ ꯃꯐꯝꯁꯤ ꯌꯦꯡꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯨꯛꯅꯤꯡ ꯍꯨꯈ꯭ꯔꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯈ꯭ꯔꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤꯗꯤ ꯃꯍꯩ ꯇꯝꯕꯒꯤꯗꯃꯛ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯑꯗꯨꯒꯨꯝꯕ ꯃꯐꯝ ꯑꯃ ꯍꯥꯏꯕ ꯇꯥꯔꯦꯅꯦ ꯑꯗꯨꯒꯨꯝꯕꯅꯦꯅ ꯑꯗꯨꯝ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯁꯔ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯌꯥꯎꯔꯤꯕ꯭ꯔꯥ ꯌꯥꯎꯔꯤ ꯃ꯭ꯌꯥꯟꯃꯥꯔ ꯁꯥꯇ꯭ꯔ ꯂꯩꯔꯤ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏ ꯃꯇꯝ ꯐꯠꯇꯕꯁꯤꯗ ꯑꯩꯈꯣꯏꯅ ꯃꯌꯥꯝꯗ ꯀꯟꯅ ꯍꯥꯏꯗꯕꯅꯦ ꯍꯥꯏꯇꯥꯔꯦ ꯃ꯭ꯌꯥꯟꯃꯥꯔ ꯁꯥꯇ꯭ꯔ ꯂꯩ ꯑꯗꯨꯒ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯀꯤ ꯁꯥꯇ꯭ꯔꯁꯤꯡꯗꯤ ꯑꯌꯥꯝꯕ ꯆꯠꯅꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯁꯔ ꯍꯧꯖꯤꯛꯁꯤ ꯁ꯭ꯂꯣꯞꯂꯦꯟ ꯄꯕ꯭ꯂꯤꯛ ꯁ꯭ꯀꯨꯜꯅ ꯑꯩꯈꯣꯏꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯁ꯭ꯂꯣꯞꯂꯦꯟ ꯄꯕ꯭ꯂꯤꯛ ꯁ꯭ꯀꯨꯜꯅ ꯃꯃꯤꯡ ꯆꯠꯂꯤꯁꯤ ꯁꯔ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯗ ꯁ꯭ꯂꯣꯞꯂꯦꯟ ꯄꯕ꯭ꯂꯤꯛ ꯁ꯭ꯀꯨल ꯈꯪꯗꯕ ꯂꯩꯇ꯭ꯔꯦ ꯀꯔꯤꯅꯣ ꯃꯌꯥꯝꯅ ꯁ꯭ꯂꯣꯞꯂꯦꯟ ꯄꯕ꯭ꯂꯤꯛ ꯁ꯭ꯀꯨꯜꯗ ꯌꯥꯝ ꯇꯥꯟꯅꯅꯕꯒꯤ ꯃꯔꯝ ꯅꯠꯇ꯭ꯔ ꯁꯥꯔ ꯍꯣꯏꯅ ꯕꯣꯔꯗꯤꯡꯗ ꯀꯔꯤ ꯐꯦꯁꯤꯂꯤꯇꯤ ꯄꯤꯕꯒꯤꯅꯣ ꯅꯠꯇ꯭ꯔ ꯁ꯭ꯀꯨꯜꯁꯤꯗ ꯃꯍꯩꯔꯣꯏꯁꯤꯡꯗ ꯀꯔꯤ ꯑꯍꯦꯟꯕ ꯀꯔꯤ ꯄꯤꯕꯒꯤꯅꯣ ꯁꯔ ꯃꯁꯤ ꯀꯔꯤ ꯍꯥꯏꯕꯤꯕ ꯑꯁꯦꯡꯕꯒꯤꯗꯤ ꯌꯥꯝ ꯐꯖꯕ ꯋꯥꯍꯪꯅꯤ ꯁ꯭ꯂꯣꯞꯂꯦꯟꯗ ꯂꯩꯔꯤꯕ ꯁꯥꯇ꯭ꯔꯁꯤꯡꯁꯤ ꯑꯁꯦꯡꯕꯒꯤꯗꯤ ꯀꯩꯅꯣꯅꯤꯗ ꯕꯣꯔꯗꯤꯡꯗ ꯑꯩꯈꯣꯏꯅ ꯁꯥꯇ꯭ꯔ ꯊꯝꯃꯤꯁꯤ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯑꯉꯥꯡꯁꯤꯡꯁꯤ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯍꯣꯝꯗꯒꯤ ꯍꯦꯛ ꯅꯦꯛꯁ ꯇꯨ ꯍꯣꯝꯅꯦꯕ ꯁ꯭ꯂꯣꯞꯂꯦꯟ ꯕꯣꯔꯗꯤꯡꯗ ꯂꯩꯔꯤꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯃꯣꯏꯒꯤ ꯇꯨꯝꯕ ꯍꯧꯒꯠꯄꯗꯒꯤꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯇꯨꯝꯕ ꯑꯃꯐꯥꯎꯇ ꯃꯣꯏ ꯂꯩꯕ ꯔꯨꯇꯤꯟꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯥꯏꯠ ꯑꯣꯏꯇꯥꯔꯦ ꯂꯥꯏꯛ ꯁꯥꯏꯅꯤꯛ ꯁ꯭ꯀꯨꯜꯒꯨꯝꯕ ꯀꯔꯤꯒꯨꯝꯕꯗ ꯇꯧꯔꯤꯕ ꯁꯦꯝ ꯔꯨꯇꯤꯟꯗꯒꯤ ꯑꯩꯈꯣꯏ ꯇꯥꯗꯕꯅꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯃꯔꯝꯗꯤ ꯍꯦꯛ ꯍꯧꯒꯠꯄꯒ PT ꯇꯧꯕꯤ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯍꯟꯕꯤ ꯑꯗꯒꯤ ꯕ꯭ꯔꯦꯛꯐꯥꯁ ꯄꯤꯖꯕꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯆꯦꯟꯕ ꯆꯣꯡꯕ ꯁꯥꯟꯅꯕꯤ ꯑꯗꯨ ꯂꯣꯏꯔꯒ ꯑꯃꯨꯛ ꯁ꯭ꯀꯨꯜ ꯆꯠꯄꯤ ꯑꯗꯨ ꯍꯜꯂꯒ ꯑꯃꯨꯛ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯍꯜꯂꯒ ꯑꯃꯨꯛ ꯏꯚꯤꯅꯤꯡ ꯁ꯭ꯅꯦꯛ ꯄꯤꯖꯕ ꯑꯗꯨ ꯂꯣꯏꯔꯒ ꯑꯃꯨꯛ ꯒꯦꯝ ꯄꯨꯊꯣꯛꯄ ꯑꯗꯨ ꯂꯣꯏꯔꯒ ꯅꯥꯏꯠ ꯁ꯭ꯇꯗꯤ ꯇꯧꯍꯟꯕ ꯁꯥꯇ꯭ꯔ ꯑꯣꯖꯥꯒꯁꯤ ꯑꯗꯒꯤ ꯅꯨꯡꯗꯥꯡꯗ ꯔꯤꯃꯤꯗꯦꯟ ꯀꯣꯆꯤꯡ ꯇꯧꯕ ꯑꯦꯚ꯭ꯔꯤ ꯇꯥꯏꯝꯗ ꯑꯣꯖꯥꯒ ꯁꯥꯇ꯭ꯔꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯕꯅꯤꯅ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯒ ꯁꯥꯇ꯭ꯔꯒꯁꯤ ꯄꯨꯡ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯅꯤ ꯐꯥꯎꯕ ꯂꯥꯞꯊꯣꯛꯅꯍꯟꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯁꯥꯇ꯭ꯔ ꯑꯣꯖꯥꯁꯤ ꯂꯣꯏꯅꯅ ꯂꯩꯃꯤꯟꯅꯩ ꯅꯛꯁꯤꯟꯅ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯣꯏꯒꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ ꯃꯈꯣꯏ ꯗꯤꯁꯤꯄ꯭ꯂꯤꯟꯁꯦ ꯌꯥꯝ ꯆꯦꯟꯖ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯑꯉꯥꯡꯁꯤ ꯂꯧꯊꯣꯛꯑ ꯊꯝꯈꯤꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯃꯗꯨ ꯑꯩ ꯃꯈꯥ ꯑꯃꯨꯛ ꯂꯥꯛꯈꯤꯒꯦ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯁꯤꯒꯤ ꯁꯣꯝ ꯅꯥꯀꯟꯁꯦ ꯑꯩꯈꯣꯏꯁꯦ ꯇꯨꯔꯦꯟ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯡꯉꯊꯦꯟ ꯇꯨꯔꯦꯟꯅ ꯃꯁꯤ ꯂꯥꯛꯏꯕꯁꯤꯅ ꯃꯁꯤꯅꯤ ꯁ꯭ꯀꯨꯜꯁꯤꯒꯤ ꯃꯃꯥꯡꯃꯛꯇꯗ ꯍꯦꯛ ꯆꯠꯄꯁꯤ ꯉꯁꯥꯏꯒꯤ ꯁ꯭ꯀꯨꯜ ꯑꯃ ꯂꯩꯕ ꯍꯥꯏꯁꯤ ꯏꯁꯤꯡꯁꯨ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯀꯣ ꯑꯗꯨꯒ ꯑꯆꯧꯕ ꯄꯨꯈ꯭ꯔꯤ ꯑꯃ ꯍꯥꯏꯇꯥꯔꯦ ꯃꯁꯤꯗꯩꯗ ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯎꯆꯔꯛꯀꯦ ꯑꯗꯨꯒ ꯑꯆꯧꯕ ꯄꯨꯈ꯭ꯔꯤ ꯑꯃꯁꯨ ꯂꯩ ꯑꯍꯥꯟꯕꯗꯗꯤ ꯃꯁꯤ ꯁ꯭ꯀꯨꯜꯁꯤ ꯍꯧꯔꯛꯄ ꯃꯇꯝꯗ ꯄꯨꯈ꯭ꯔꯤꯒꯨꯝꯕꯁꯤ ꯑꯗꯨꯝ ꯂꯩꯕꯤꯔꯕ꯭ꯔꯥ ꯑꯗꯨꯒ ꯏꯁꯤꯡ ꯃꯥꯏꯁꯤꯡꯒꯤꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯅꯤꯅ ꯑꯁ꯭ꯋꯥꯏꯐꯥꯎ ꯆꯠꯊꯩ ꯀꯔꯤ ꯃꯥꯌꯣꯛꯅꯩ ꯁꯔ ꯑꯍꯥꯟꯕꯗ ꯇꯨꯔꯦꯟꯁꯤ ꯅꯠꯇꯅ ꯏꯁꯤꯡꯒꯤ ꯁꯣꯔꯁ ꯑꯝꯇ ꯂꯩꯔꯝꯗꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛꯇꯤ ꯃꯤ ꯀꯦꯝꯄꯁꯁꯤꯗ ꯃꯇꯝ ꯑꯃꯗ ꯃꯤ 100,000 ꯍꯦꯟꯅ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛ ꯃꯤ 100-150 ꯍꯦꯟꯅ ꯂꯩꯇꯦ ꯑꯗꯣ ꯍꯥꯏꯅꯤꯡꯉꯤꯗꯤ ꯀꯩꯅꯣꯕꯨ ꯍꯥꯏꯔꯤꯕ ꯂꯥꯏꯐ ꯖꯤꯕ ꯃꯌꯥꯝꯁꯤ ꯅꯠꯇ꯭ꯔꯒ ꯃꯤ ꯃꯌꯥꯝꯁꯤ ꯑꯣꯖꯥ ꯑꯣꯏꯌꯨ ꯁꯥꯇ꯭ꯔ ꯑꯣꯏꯌꯨ ꯁ꯭ꯇꯥꯐ ꯑꯣꯏꯌꯨ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤ ꯂꯩꯅꯕ ꯍꯤꯡꯅꯕ ꯍꯣꯠꯅꯕꯗ ꯃꯩ ꯏꯁꯤꯡꯁꯤ ꯌꯥꯝ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯇꯥꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯏꯁꯤꯡꯒꯤ ꯁꯣꯔꯁꯁꯦ ꯑꯩꯈꯣꯏꯒꯤ ꯔꯦꯟ ꯋꯥꯇꯔ ꯍꯥꯔꯚꯦꯁꯇꯤꯡ ꯄꯣꯟꯁꯦ ꯑꯩꯈꯣꯏꯅ ꯁꯦꯝꯒꯠꯄꯅꯦ ꯑꯩꯈꯣꯏꯅ ꯁꯦꯝꯒꯠꯂꯦ ꯑꯗꯨꯒ ꯏꯁꯤꯡꯒꯤ ꯁꯣꯔꯁꯁꯦ ꯑꯩꯈꯣꯏ ꯂꯧꯕꯅꯦ ꯑꯗꯣ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯕꯦꯁ ꯄ꯭ꯔꯥꯛꯇꯤꯁ ꯑꯣꯐ ꯗ ꯁ꯭ꯀꯨꯜꯁꯤꯒꯤ ꯑꯃꯗꯤ ꯀꯩꯅꯣꯕꯨ ꯉꯁꯥꯏꯒꯤ ꯏꯁꯤꯡꯁꯤꯒꯤ ꯔꯦꯟ ꯋꯥꯇꯔ ꯍꯥꯔꯚꯦꯁꯇꯤꯡ ꯄꯣꯟ ꯅꯠꯇ꯭ꯔꯒ ꯁ꯭ꯃꯣꯜ ꯂꯦꯛꯁꯤ ꯑꯩꯈꯣꯏ ꯁꯦꯝꯃ ꯃꯇꯨꯡꯗꯩꯗ ꯃꯗꯨꯒꯤ ꯏꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯄꯝ ꯇꯧꯔ ꯆꯤꯡꯈꯠꯂꯒ ꯆꯤꯡꯊꯛꯇ ꯑꯩꯈꯣꯏ ꯇꯦꯡꯀꯤ ꯊꯝꯃꯒ ꯊꯥꯗꯔꯒ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯄꯥꯏꯞ ꯂꯥꯏꯟꯗ ꯑꯃꯨꯛ ꯗꯔꯀꯥꯔ ꯂꯩꯕ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡ ꯃꯐꯝꯁꯤꯡ ꯍꯣꯁꯇꯦꯜ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯁꯤꯡꯗ ꯏꯁꯤꯡꯁꯦ ꯄꯥꯏꯞ ꯂꯥꯏꯟꯗ ꯑꯃꯨꯛ ꯂꯣꯏ ꯄꯤꯔꯛꯄꯤꯅꯦꯕ ꯃꯁꯤ ꯅꯥꯛꯀꯤ ꯀꯣꯂꯦꯖꯒꯤ ꯑꯦꯀ꯭ꯔꯤꯗꯦꯁꯟ ꯂꯥꯛꯀꯥꯟꯗ ꯌꯥꯝ ꯊꯥꯒꯠꯂꯝꯃꯦ ꯗꯤꯁ ꯏꯁ ꯕꯦꯁ ꯄ꯭ꯔꯥꯛꯇꯤꯁ ꯑꯣꯐ ꯗ ꯅꯣꯏ ꯀꯦꯝꯄꯁꯁꯤꯡꯅꯦ ꯍꯥꯏꯕꯗꯤ ꯏꯁꯤꯡꯁꯤ ꯑꯦꯕ꯭ꯔꯤꯋꯦꯌꯔꯗ ꯏꯁꯤꯡ ꯐꯪꯍꯟꯕ ꯍꯥꯏꯇꯥꯔꯦ ꯇꯦꯞ ꯋꯥꯇꯔꯁꯤ ꯋꯥꯇꯔꯁꯤ ꯍꯥꯏꯕꯗꯤ
hariba small lake natra pukhi jagi chingkhalaga mathak da ching mathak akhodi ching laibini na ching jeda syntax tankis thama thangalaga am thadaraga pipeline da darkar laiba sport kunimukta tap water phangan mane asini akhoi gi best practice se khoi si mai gi hayu tar di akhoi gi se mai ji sarkai mai ji hujik chang nai adu mathak ta akhoi gi su generator si 250 kb ji warchit laiba aduna mai habsi sumon mutra hai tare 24 hour ni classroom su mai mutte adu campus su mai mutte asida minatara mai mut pai si yam tang hai tare campus sa mai sing yam nungai bai tare khoi si aduna angang jing si yam homely yam nungai ne leiba campus mo oi sa aduga school gi khoi teaching method sing da tongan ba ozana so sai bi gre sani school aduga te gi mong chin nom si kyam rum nei na ra kan school si akhan ba tawi haina adu yam ngan na so khoi na khangja ki ba kan da hojik pudi school adum lingkhan of the smart class ha je pangai da haina re ko yam na ngal ligi matam da projector ga season na dana aduga anga pa phang na masi horak ki ba gi aina pujaring adu se thena je ki hai tare kari facility hojik classroom wise ki smart class ki aduga smart board kari hari ba sing si Slopeland gi si kari ga si matang da akhoi ngasi daina akhoi corona latri mamang da digi akhoi da thama smart board se room 3 manga ne smart board che ko next education company dagi ado akhoi hojik su scenery ado akhoi hojik ko atop company khar gi scenery smart board si di yam kamal ware hojik ti aduga ngasagi tambi besi sengna har kanda hojik di audio visual yam maru oi gra hai tare maramaduna smart board audio visual ko masi yaudragadi ngasagi classroom se boring chur ko matam oi re ba mana that facilities loina lei school se mam di mai wate adugumba facility lei computer lei aduga ngasagi whole modern days educational equipment technology is Slopeland di amta wat lai hote tambina hona bada changi equipment singju Slopeland gi oina amata wat pa lai hai bo wafam sine makhata jarakda sam in khangjer mi mafam si sho khoi gi B.Ed ki course ki mafam ma hai tare mafam ju oi ri bani na khoi gi oza sing da B.Ed college ki hai tare madu khudong cha ju dum oi ri bani na hai tare mafam si oza sing je training makhan phangba mokhoi ju soidana hena matik cha ba soi oi ra mani hai tare aduga teaching method angang singa mahi tambi bagi mong hai tare masigi mong chida kari lu je sangjan biri je angang da hojikti nang haiba dona masigi akhoi gi di integrated course kumane hai tare wazar sing si school la puri wazar sing si college ki B.Ed college wazar sing loin train do birba ngatani amsung B.Ed college da train doroba sadra sing si school la msang am takpi tambi bani aduna wazar sing si amna highly trained dorobani haina aina lojagya adagi atopa mana ngasagi tapi tamagi method chi hojikti aikoina mayamna khangnare adudi hojiki matamda aikoina wazana angang da like tambi basi no akoi su government school na horei ko adu haropasi adumaina hojiksi school ayamada tapi tambi gi method chi yam kan hongdokte hariba kamai hongdoktri no hari kanda akoi gi angang si classroom da changa kanda Lyrics ki the piriba moral lesson the idea concept mayam si pibi gi mahutta hojik se wazana tawri se am school tawnari si sena kan para se pathomaga angang da thoki bine ba para da piriba para khudimuna piriba wakhal loksing gyan loksing idea do di sena pi deba maramaduna asugumba kaya se Slopeland gi mati lehen drate akoi yam kanna sena dana kona dana akoi gi para khudimuna piriba wakhal loksing idea se masine blok thok kadab se ano karama mi kharadi language da English language ha depend ba English kya ga sung ge mani adumaina adu akoi aseng mai di akoi language phajana tammi adu loina na hen akoi importance piri se para khudimuna piriba idea moral lesson je masi tambi tapi se akoi gi am maroba akoi gi strategy ne amsung akoi gi policy ne haidai maram di madu khanga kanada ngasi gi angang jina moral soidare iba wakhal loksing yaurtriba gyan yaudriba lairik hairiga laisu khanga trising se lairik di loin taming haktane ba waza sing na tambi tapi ba translate to ba angang da madu transfer to ba kan knowledge transfer kan to ba kan da masi lana to ba di soibene ba madu ba problem yam di akoi Slopeland di lende angang je seng na kan Slopeland di thoki ba angang je moi soidana ai mama pa kanaumba thengnabi biyauk tardi Slopeland thoki ba sadra thengnabi redi ayamba di khara di yorme 80% di
ꯃꯈꯣꯏꯁꯦ ꯂꯤꯗꯔ ꯑꯣꯏꯅ ꯂꯣꯏ ꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯤ Yes. ꯃꯔꯝꯗꯤ the way how they spend their lifestyle in the boarding, the way how we taught them in the classroom, basic ꯄꯨꯝꯅꯃꯛꯁꯦ is totally different from the other school ꯅꯦꯕ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦ ꯌꯥꯝ ꯈꯦꯠꯅꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯑꯣꯐ ꯗ ꯇꯤꯆꯤꯡꯁꯤ ꯑꯐꯕ ꯑꯉꯥꯡꯕ ꯁꯦꯝꯒꯠꯄꯗ ꯑꯇꯣꯞꯄ ꯁ꯭ꯀꯨꯜꯗꯒꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯈꯦꯠꯅꯕ ꯊꯝꯖꯩ ꯍꯥꯏꯅ ꯑꯩꯗꯤ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯪꯂꯤꯁ ꯁ꯭ꯄꯤꯀꯤꯡ ꯏꯟꯚꯥꯏꯔꯟꯃꯦꯟ ꯀꯥꯏꯅ ꯍꯥꯏꯕꯒꯤ ꯃꯇꯥꯡ ꯍꯣꯏ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯍꯣꯏ ꯁ꯭ꯋꯥꯏꯁꯤꯗꯗꯤ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯁꯥꯇ꯭ꯔꯁꯤꯡꯗ ꯏꯪꯂꯤꯁ ꯉꯥꯡꯕꯒꯤ ꯈꯣꯠꯄꯒꯤꯒ ꯍꯥꯏꯕꯒꯤ ꯃꯇꯥꯡ ꯏꯪꯂꯤꯁ ꯑꯁꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯦꯡꯒ꯭ꯋꯦꯖꯅꯤ Yes. ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯁꯤ ꯇꯝꯕ ꯗꯔꯀꯥꯔ ꯂꯩ ꯑꯗꯨ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯂꯦꯡꯒ꯭ꯋꯦꯖ ꯇꯝꯕꯗꯨꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯍꯟꯕ ꯌꯥꯗꯦ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯂꯩꯄꯥꯛꯁꯦ ꯀꯃꯥꯏꯅ ꯒ꯭ꯌꯥꯟ ꯇꯥꯗꯒꯦꯕꯨ ꯃꯇꯝ ꯑꯃꯗ ꯏꯪꯂꯤꯁꯁꯤ ꯃꯤꯗꯤꯌꯝꯁꯤ ꯏꯪꯂꯤꯁꯅ ꯏꯟꯗꯤꯌꯥꯁꯤ ꯆꯍꯤ ꯆꯅꯤ ꯄꯥꯜꯂꯝꯃꯤ ꯃꯅꯤꯄꯨꯔꯁꯨ ꯄꯥꯜꯂꯝꯃꯤ ꯃꯇꯝꯗꯨꯗ ꯃꯈꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯏꯟꯗꯤꯌꯥꯒꯤ ꯃꯤꯌꯥꯝ ꯑꯁꯤ ꯃꯈꯣꯏꯒꯤ ꯂꯣꯏꯅꯕ ꯌꯥꯅꯕ ꯏꯪꯂꯤꯁ ꯇꯝꯕꯤꯔꯝꯃꯅꯤ ꯃꯈꯣꯏꯒꯤ ꯙꯔꯃ ꯏꯊꯤꯛꯁ ꯃꯣꯏ ꯕꯤꯂꯤꯞ ꯃꯌꯥꯝꯁꯦ ꯊꯥꯖꯅꯕ ꯀꯦꯊꯣꯂꯤꯛ ꯁ꯭ꯀꯨꯜꯁꯤ ꯂꯤꯡꯈꯠꯂꯝꯕꯅꯤ ꯍꯥꯏꯇꯥꯔꯦ Yes. ꯍꯧꯖꯤꯛꯁꯨ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯈ꯭ꯔꯤꯁꯇꯥꯅꯤꯇꯤ ꯍꯦꯛ ꯁꯟꯗꯣꯛꯄ ꯖꯒꯥꯁꯦ ꯁ꯭ꯀꯨꯜ ꯑꯃꯃꯝ ꯊꯝꯃꯝꯃꯗꯕꯅꯦꯕ ꯂꯣꯏ ꯂꯩꯔꯝꯃꯗꯧ ꯂꯣꯏ ꯂꯩ ꯍꯧꯖꯤꯛꯁꯨꯅꯤ ꯃꯗꯨ ꯊꯥꯏꯅꯗꯒꯤ ꯆꯍꯤ ꯂꯤꯁꯤꯡ ꯆꯅꯤ ꯆꯍꯨꯝꯒꯤ ꯃꯃꯥꯡꯗꯒꯤ ꯆꯠꯊꯔꯕ ꯄꯣꯠ ꯑꯃꯅꯦꯕ ꯃꯣꯏ ꯂꯦꯡꯒ꯭ꯋꯦꯖ ꯏꯪꯂꯤꯁ ꯇꯝꯕꯤꯒꯅꯤ ꯆꯔꯆ ꯂꯤꯡꯈꯠꯂꯛꯀꯅꯦꯕ ꯃꯗꯨꯒꯤ ꯃꯈꯣꯏꯅ ꯇꯧꯔꯝꯕ ꯇꯦꯛꯇꯤꯁꯇꯣ ꯑꯩꯈꯣꯏꯒꯤ ꯑꯁꯤ ꯃꯤꯔꯣꯟꯅ ꯃꯁꯤꯒꯤ ꯑꯁꯣꯏꯕꯁꯤ ꯐꯥꯕ ꯉꯝꯗ꯭ꯔꯤꯕ ꯑꯩꯈꯣꯏꯅ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯇꯧꯔꯦ ꯂꯦꯡꯒ꯭ꯋꯦꯖ ꯏꯪꯂꯤꯁ ꯃꯤꯒꯤ ꯂꯦꯡꯒ꯭ꯋꯦꯖꯇꯨ ꯌꯥꯝꯅ ꯍꯥꯏꯂꯤ ꯏꯝꯄꯣꯔꯇꯦꯟꯁ ꯄꯤ ꯂꯩꯔꯦ ꯌꯦꯡꯉꯨ ꯑꯉꯥꯡ ꯑꯃꯅ ꯀ꯭ꯂꯥꯁ ꯀꯦꯖꯤꯗꯒꯤ ꯇꯝꯃꯛꯏꯁꯤ ꯀ꯭ꯂꯥꯁ 12 ꯐꯥꯎ ꯇꯝꯃꯤꯁꯤ ꯄꯣꯁ ꯒ꯭ꯔꯦꯖꯨꯑꯦꯠ ꯇꯝꯃꯤꯁꯤ ꯏꯪꯂꯤꯁ ꯉꯥꯛꯇꯅꯦꯕ ꯑꯩꯈꯣꯏꯁꯦ ꯏꯪꯂꯤꯁ ꯉꯥꯛꯇꯅꯤ ꯏꯪꯂꯤꯁꯇ ꯂꯥꯏꯔꯤꯛ ꯏꯕꯅꯤ ꯏꯪꯂꯤꯁꯇ ꯄꯥꯔꯤꯕꯅꯤ ꯏꯪꯂꯤꯁꯇ ꯋꯥꯍꯪ ꯍꯪꯉꯤꯕꯅꯤ ꯏꯪꯂꯤꯁꯇ ꯈꯨꯝꯃꯤꯅꯦꯕ ꯑꯗꯨꯝ ꯈꯪꯅ ꯂꯩꯔꯕ ꯑꯗꯨꯃꯛꯇꯗ ꯏꯪꯂꯤꯁꯇꯨ ꯈꯪꯅ ꯂꯩꯔꯕꯅꯤ ꯈꯪꯐꯝ ꯊꯣꯛꯄꯗꯨꯗ ꯑꯃꯨꯛꯁꯨ ꯏꯪꯂꯤꯁꯁꯨ ꯃꯃꯥꯂꯣꯟꯗ ꯄꯨꯔꯞ ꯉꯥꯡꯉꯛꯇꯦ ꯃꯗꯨ ꯉꯥꯡꯍꯟꯒꯅꯤꯅ ꯑꯃꯨꯛꯁꯨ ꯑꯩꯈꯣꯏꯒꯤ ꯏꯗꯨꯀꯦꯇꯔꯁꯤꯡꯁꯤꯅ ꯑꯣꯖꯥꯁꯤꯡꯅ ꯃꯤꯌꯥꯝꯗ ꯑꯃꯨꯛ ꯂꯥꯟꯅ ꯁꯟꯗꯣꯛꯏꯅꯦꯕ ꯃꯗꯨꯒꯤ ꯁꯟꯗꯣꯛꯄꯤꯕꯒꯤ ꯃꯍꯨꯠꯇ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯑꯉꯥꯡꯁꯤ ꯀ꯭ꯂꯥꯁꯔꯨꯝꯗ ꯌꯥꯎꯔꯤꯕ ꯄꯔꯥꯁꯤꯡꯁꯤꯒꯤ ꯂꯦꯁꯟ ꯑꯥꯏꯗꯤꯌꯥ ꯑꯗꯨ ꯀꯣꯟꯁꯦꯞ ꯃꯌꯥꯝꯁꯦ ꯃꯣꯔꯦꯜ ꯂꯦꯁꯟ ꯃꯌꯥꯝꯁꯦ ꯐꯖꯅ ꯑꯩꯒꯤ ꯏꯆꯥꯁꯤꯗ ꯇꯥꯛꯄꯤꯔꯛꯄ꯭ꯔꯥ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕꯤꯔꯛꯄ꯭ꯔꯥ ꯃꯗꯨ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯤꯔꯛꯄ꯭ꯔꯥ ꯍꯥꯏꯕꯗꯤ ꯑꯗꯣꯝꯅ ꯅꯩꯅꯗ꯭ꯔꯦꯕ ꯑꯗꯨꯅꯦ ꯍꯧꯖꯤꯛꯀꯤ ꯏꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝꯗ ꯁꯣꯏꯔꯤꯁꯦ ꯃꯗꯨ ꯁ꯭ꯂꯣꯞꯂꯦꯟꯗꯤ ꯂꯩꯍꯟꯗꯦ ꯁꯥꯔ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁꯥꯔ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯅ ꯈꯪꯖꯅꯤꯡꯉꯤꯁꯤ ꯃꯐꯝꯁꯤ ꯉꯁꯥꯏꯗ ꯑꯩꯅ ꯌꯦꯡꯖꯕꯗ ꯑꯉꯥꯡꯈꯩꯁꯨ ꯑꯩꯈꯣꯏꯅ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯔꯤꯁꯤꯗ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯊꯕꯛꯁꯤ ꯌꯥꯝ ꯀꯟꯅ ꯆꯠꯊꯔꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯑꯔꯣꯏꯕꯗꯤ ꯐꯖꯔꯕ ꯄ꯭ꯂꯦꯒ꯭ꯔꯥꯎꯟ ꯑꯃꯁꯨ ꯃꯁꯤꯗ ꯂꯩꯔꯦ ꯌꯥꯝ ꯄꯥꯛ ꯆꯥꯎꯔꯕ ꯐꯨꯠꯕꯣꯜ ꯑꯃꯒꯤ ꯒ꯭ꯔꯥꯎꯟ ꯑꯃꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨ ꯃꯆꯨꯁꯨ ꯎꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗꯁꯨ ꯑꯉꯥꯡꯁꯤꯡ ꯈꯔꯁꯨ ꯃꯣꯏꯒꯤ ꯆꯤꯜꯗ꯭ꯔꯦꯟ ꯄꯥꯔꯛꯀꯤ ꯃꯑꯣꯡꯗꯁꯨ ꯈꯔꯁꯨ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦ ꯂꯥꯏꯔꯤꯛ ꯄꯥꯕ ꯈꯛꯇ ꯅꯠꯇꯅ ꯃꯁꯤꯅ ꯃꯈꯣꯏꯗ ꯃꯁꯥꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯏꯟꯚꯥꯏꯔꯟꯃꯦꯟꯁꯦ ꯑꯉꯛꯄ ꯐꯪꯅ ꯍꯥꯏꯇꯥꯔꯦ ꯁꯥꯔ ꯁꯤꯗ ꯑꯩꯈꯣꯏꯅꯒ ꯃꯇꯝꯗꯨꯗ ꯇꯧꯔꯛꯄꯗꯤ ꯆꯄꯜ ꯑꯃꯒ ꯇꯧꯔꯒ ꯁ꯭ꯀꯨꯜꯗ ꯂꯥꯏꯔꯤꯛ ꯇꯝꯃꯛꯄꯒꯤ ꯃꯑꯣꯡꯗꯣ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏ ꯑꯣꯏꯅ ꯇꯝꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯇꯝꯕ ꯌꯥꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯑꯗꯨꯒꯨꯝꯕ ꯁꯤꯒꯨꯝꯕꯒꯤ ꯀꯔꯤ ꯐꯦꯁꯤꯂꯤꯇꯤꯁꯤ ꯁꯤꯗꯩꯗ ꯀꯕꯛ ꯁꯥꯟꯅꯕꯁꯤ ꯅꯠꯇ꯭ꯔꯒ ꯁ꯭ꯀꯨꯜꯁꯤꯒꯤ ꯑꯣꯏꯅ ꯀꯔꯤ ꯍꯦꯟꯅ ꯐꯦꯁꯤꯂꯤꯇꯤꯒ ꯂꯩꯔꯤ ꯁꯥꯔ ꯍꯧꯖꯤꯛ ꯁꯥꯟꯅꯕꯁꯤ ꯑꯩꯈꯣꯏ ꯖꯤꯝ ꯂꯩꯌꯦ ꯁ꯭ꯀꯨꯜꯒꯤ ꯑꯗꯨꯒ ꯐꯨꯠꯕꯣꯜ ꯄ꯭ꯂꯦꯒ꯭ꯔꯥꯎꯟ ꯌꯥꯝ ꯐꯖꯅ ꯂꯩꯌꯦ ꯑꯉꯥꯡ ꯁꯥꯟꯅꯐꯝ ꯑꯌꯨꯛꯀꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯦꯟ ꯁꯥꯟꯅꯕ ꯑꯗꯒꯤ ꯑꯇꯣꯞꯄ ꯑꯉꯥꯡ ꯃꯆꯥꯁꯤꯡꯒꯤ ꯀꯣ ꯁꯥꯟꯅꯐꯝꯁꯨ ꯂꯩꯌꯦ ꯑꯗꯨ ꯂꯣꯏꯅꯅ ꯑꯩꯈꯣꯏꯁꯤ ꯑꯇꯣꯞꯄ ꯚꯣꯀꯦꯁꯅꯦꯜ ꯀꯣꯔꯁ ꯈꯔꯁꯨ ꯍꯥꯞꯄꯤ ꯌꯥꯝ ꯏꯟꯇꯔꯦꯁꯇꯤꯡ ꯑꯩꯈꯣꯏꯁꯤ ꯁꯝ ꯀꯛꯄ ꯇꯝꯕꯤꯔꯤ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯁꯤ ꯀ꯭ꯂꯥꯁ ꯚꯣꯀꯦꯁꯅꯦꯜ ꯇ꯭ꯔꯦꯅꯤꯡꯁꯤꯗ ꯁꯝ ꯀꯛꯄ ꯇꯝꯕꯤꯔꯤ ꯃꯌꯥꯡ ꯍꯖꯥꯝ ꯕꯥꯔꯕꯔꯁꯤ ꯀꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯁꯤ ꯁꯝ ꯀ꯭ꯂꯥꯁ 6ꯇꯒꯤ ꯑꯉꯥꯡꯁꯦ ꯁꯝ ꯀꯛꯄ ꯇꯝꯕꯤꯔꯤꯅꯤ ꯃꯔꯝꯗꯤ ꯀꯩꯅꯣꯕꯨ ꯃꯣꯏꯁꯤ ꯑꯉꯥꯡ ꯈꯨꯗꯤꯡꯃꯛ ꯃꯁꯥ ꯃꯇꯣꯟꯗ ꯁꯦꯜꯐ ꯔꯤꯂꯥꯌꯟꯁ ꯑꯣꯏꯅꯅꯕ ꯁꯝ ꯀꯛꯄ ꯍꯩꯒꯗꯕꯅꯦꯅ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯍꯣꯔꯇꯤꯀꯜꯆꯔꯁ ꯑꯃꯁꯨꯡ KBKꯒꯨꯝꯕ ꯗꯤꯄꯥꯔꯠꯃꯦꯟꯗꯒꯤ ꯃꯤ ꯀꯧꯔꯒ ꯑꯩꯈꯣꯏꯁꯤ ꯑꯃꯨꯛ ꯆꯠꯂꯒ ꯑꯦꯛꯁꯄꯣꯖꯔ ꯑꯃꯁꯨꯡ ꯑꯦꯛꯇꯤꯚꯤꯇꯤꯁ ꯀꯌꯥ ꯀꯣ ꯗꯥꯟꯁ ꯇꯝꯕꯤꯔꯤ ꯑꯩꯈꯣꯏꯒꯤꯁꯦ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯁꯤꯗ ꯃꯈꯜꯒꯤꯀꯣ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡꯁꯦ ꯕꯤꯌꯣꯟ ꯗ ꯁꯦꯂꯦꯕꯁ ꯀꯣ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯑꯇꯜ ꯇꯤꯡꯀꯔꯤꯡ ꯂꯦബ്ꯁꯇ ꯑꯩꯈꯣꯏꯒꯤ ꯁꯥꯏꯟꯁ ꯐꯤꯖꯤꯛꯁꯀꯤ ꯂꯝꯗ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯂꯝꯗ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯁꯀꯤ ꯂꯝꯗ ꯑꯩꯈꯣꯏꯁꯤ ꯔꯣꯕꯣꯠ ꯁꯦꯝꯕ ꯁꯥꯕꯁꯤ ꯑꯩꯈꯣꯏꯅ ꯇꯝꯕꯤꯔꯤ ꯒꯣꯔꯃꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯑꯩꯈꯣꯏ ꯁꯦꯟꯊꯪ ꯈꯔ ꯄꯤꯕꯤꯔꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯤꯠ ꯏꯀ꯭ꯋꯤꯞꯃꯦꯟꯁ ꯃꯌꯥꯝꯗꯨ ꯇꯧꯗꯅ ꯑꯩꯈꯣꯏ ꯇꯝꯕꯤ ꯇꯥꯛꯄꯤꯔꯤ ꯑꯉꯥꯡꯁꯦ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯁꯤꯡ ꯔꯣꯕꯣꯠ ꯁꯥꯕꯁꯦ ꯑꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯕꯤꯌꯣꯟ ꯗ ꯁꯦꯂꯦꯕꯁꯅꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯍꯥꯏꯅꯤꯡꯉꯤꯗꯤ ꯁ꯭ꯀꯨꯜꯗ ꯑꯣꯖꯥ ꯑꯃ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯕ ꯍꯥꯏꯕꯁꯤꯗꯤ ꯃꯥꯒꯤ ꯁꯦꯂꯦꯕꯁꯇꯨ ꯂꯣꯏꯅꯕ ꯍꯣꯠꯅꯕꯗ ꯀꯥꯆꯤꯟ ꯀꯣꯏ ꯌꯧꯍꯧꯗꯕ ꯅꯠꯇ꯭ꯔꯒ ꯁꯤꯒꯨꯝꯕ ꯀꯌꯥꯁꯤ ꯆꯦꯊꯅꯍꯧꯕꯁꯦ ꯑꯩꯈꯣꯏꯅ ꯒꯣꯔꯃꯦꯟ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯔꯤꯁꯣꯔꯁ ꯄꯥꯔꯁꯟꯁꯤꯡ ꯑꯗꯨꯒ ꯑꯇꯣꯞꯄ ꯀ꯭ꯔꯥꯐꯠꯃꯦꯟ ꯑꯗꯨꯒ ꯑꯗꯒꯤ ꯕꯥꯔꯕꯔꯅꯆꯤꯡꯕ ꯏꯟꯖꯤꯅꯤꯌꯥꯔꯅꯆꯤꯡꯕ ꯗꯣꯛꯇꯔꯅꯆꯤꯡꯕ ꯀꯣ ꯁꯦꯝꯃꯨ ꯊꯧꯕꯥꯜꯗꯒꯤ ꯃꯤ ꯀꯧꯔꯒ ꯑꯗꯨꯒ ꯂꯣꯏꯅꯅ ꯗꯤꯐ꯭ꯔꯦꯟ ꯐꯤꯜꯗ ꯑꯗꯒꯤ ꯃꯣꯇꯤꯚꯦꯇꯔ ꯁ꯭ꯄꯤꯀꯔ ꯀꯌꯥ ꯀꯧꯗꯅ ꯑꯩꯈꯣꯏꯒꯤ ꯁꯦꯂꯦꯕꯁꯀꯤ ꯋꯥꯡꯃꯗ ꯂꯩꯍꯧꯕ ꯆꯦꯊꯅꯍꯧꯕ ꯌꯧꯁꯜꯂꯨꯔꯗꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯊꯥ ꯑꯃꯗ 2-3 ꯂꯛꯇꯤ ꯁꯣꯏꯗꯅ ꯑꯉꯥꯡ ꯃꯌꯥꯝꯁꯦ ꯀꯧꯁꯤꯜꯂꯒ
tambihan ba takpihan ba ngangan ba tahan mane ba koi tawris this is about Slopeland Slopeland da leiriba khudong chaba ahen ba se haite out of syllabus ki out of syllabus da hari bising sigi mane completely madugi khudong chaba sida leire aikoina syllabus ka depend to ya de ko akoina beyond syllabus ko sa yam da haibada wahai da budi pai pui wahai oiba lari hare lai su khangda ba nem khang yes yes even ma larik sida gi natra gu sam kok pa hai ji sam kok pam chu dum hingba ya bo hingba ya loina mak thaba khudum da hai da mangja badi kari leite adugi mathak ta mo syllabus ki wang da tonga tonga mi yoi kya marum na su laga masri da tonga tonga hiram sida sumu tapi tambiri health ki matang da adigi motivation ki matang da agriculture matang da horticulture matang da mayam se adigi electronics ki matang da syllabus yaw da post sing je angang da mutaksan biri ne bam ka makata jar ko mo koi gi kano si boarding ma leiram ni saba thak gi haibam lai satra jimi matamam da ai leiring da अखोगी सात्र सनिपा समापन जी की कोबी साक तो बोदो अखोगी अवाबम ओइ हाय करे माने होटल मैनेजमेंट कांगु मन नत्रगदी मैनेजर ना कोबी खांगम द अंगांग सनिपा नि कमाय कोबी ngor बोदो मदुगी प्रॉब्लम सु थुम लेरि बिदे अदो मसिदा होजि दि चाबा थपगी हाइजीनिक ओइबगी मो मतौ अदुगा हेल्थ की हाय तरे अंगांग सिन नारक येलकपदा नुमिदांग दा अंगांग सिंग सि करी मो अइना लेम तम दि नर्स का नहावै थमदने यम तो हाय तरे हौजिना करम मोंग लेरे हौजिक से अखोई स्लोपलैंड की एम्बुलेंस ले नर्स ले कोई डॉक्टर दी ऑन कॉल द को अदु मरोइना डॉक्टर्स दी खोंगजोम ओयो थौबाल ओयो अखोई एम्बुलेंस ले जबनिना विदिन 5 मिनट 10 मिनट्स से योबंग में हाय तारे अदुना कोई अवाब लेते नर्स सिस्टर नर्स ले अदुगा एम्बुलेंस ले ड्राइवर ले इनी इमरजेंसी दा सामना कइदंग नारे हाय कांदा थौबाल की डिस्ट्रिक्ट हॉस्पिटल चप्पा कांदा अदो मिनट तारा खतने हाय तारे माने अखोई हमना हाईवे हमना नाला बनिना सोमदगी जीवन हॉस्पिटल मा जीवन हॉस्पिटल ले यस अदगी सोमदसु सुर हॉस्पिटल अनकपदसु मैम ले डिस्ट्रिक्ट हॉस्पिटल मैम ले अतोबा प्राइवेट हॉस्पिटल मैम ले ना अवाबा का सुलेते सराउंडिंग्स द हॉस्पिटल प्राइवेट ने करी ने तरेम पान ले हाय ताय डिस्ट्रिक्ट हॉस्पिटल थारगा अदुगा ngasagi saaba thakpagi hojiki boarding da leiribagi masigi facility gi mong motok se haitare hapta amaduga saaba khod panbe yaba khod saaba si akoi da hapta amada koi bijay se kano chicken mo bijay adagi yerum mo bijay eggs ko adagi vegetables di everyday ne koi se haidi nomada sabji ani natra hum ne koi bijari se ana nomada sabji ani hum bijaba se akoi vegetables compulsory ni akoi gi tonga tonga mafam dagi school si tamami haitare samna harbada mama su mapa su ani makchi thabak tok salaba angang na di mahi masing tam moi ani hum leisalak pudi angang du care lo bangam salak taba ador gadi school si da hana dum tamamba dum yawi aduga haujik oriba satra sing si akoi gi swai gi local gi ngaktara natraga sapam tekcham wangjing ten tha gira natraga manipur gi krai krai mafam sing krai krai di yawi ri sar hujikan Slopeland si hobuding hona khoi manipur pumba gi angang ne yawre se district khudimuk tagi jati khudimuk gi angang ne yawre se local gi satra di satra da chamu yaram bi ai ahen med di mapan gi district ki thobal district ki wamang hatane ai ta district khudimuk ti mi lai athapa da chuchampur lai ukhrul lai tamenglong lai ko adagi koi gi kakching sum nakre more lai tenopal lai adu lan ji digi di khara chuchampur adu senapati lai kangpokpi digi ko adu satra loi lai adu oja su local oja se na khanbada local se gi local hai ta di khongjo wangjing swai si ngakri ko sigi satra tangkhai yau de saru hom topgi swai de oigedra remaining saru hom topgi ani di kanone different communities gi ko akoi na mayang hai tare adigi travel aduga travel to different communities aduga maitai de su different people from Bisempur dagi Ukhrul dagi Senapati dagi ko Imphal district dagi west east west aduga hatne koi tambita pirise the local is oja siam kan yaw de ate okay yam nuwaje sir aduga hojik education gi system amaka khai tare la isi hojik NEP gi ga haiba gi por masu la I aduga hojik lady sir gi hojik lady from da koi CBSE gi kano to chali marak sida koi societies the education gi system sida sar gi oiba mo ma kari phongto on har gi sir kari thambi be hojik oriba situations hojik lariba NEP new education policy 2000 ko masi lai adu implementation si sahi yameng asi sahi manga ma sure ek on gi ba hojik bo thabo on bang thopang ngamdri hojik si aina khamma yam kan ngamdri manipur de hena ngamdri ai tai aduna masi new education policy lakwa si mo sahi manga sure lai si hojik bo thabak pang thopang ngamde government diana ado hojik lai ba ko gi system si hana gi pattern sini syllabus lai gi ba kanguna syllabus pudi
खरा चेंज तौजरगसु सिस्टम दि मोर लेस चप माने हाइते अदुना मसी हजिक लेबे पैटर्न सी सेमदोपगी अमा थोक ताई हाइते अदु अखोइना दि पॉलिसी मेकर नतमिना स्कूल दा अंगांग मयाम ग वजासिंग गी प्रैक्टिस तौर ले मे खोइसे असेंग मदि पॉलिसी लोबा कांदा वजासिंग जी प्रिंसिपल जी गवर्नमेंट को बिरा दि को अखोइना सियाम कमेंट जी पीबिया बने अता वया बस लेबे अदु मदु मखोइना चु तौरक्ते अखोइबसु कौरक्ते हाइते मरम मदुना अखोगी हजिकी पॉलिसी सिददि अखोइना चेंज तौहनिंग सी यामना एप्लीकेशन टाइप ता याम प्रैक्टिकल लोइबा यामना एप्लीकेबल लोइबा एजुकेशन सिस्टम अखोइ होदोको पामे हजिक तमिसति एम थ्योरी बेस घातने कॉलेज जो थ्योरी नि अदुगा स्कूल जो थ्योरी ने बा असेंगमदि 50-50 थ्योरी 50 अदुगा प्रैक्टिकल 50 तंबिगदमने असिगी सिस्टम जी हजिकसु हौदोकते द न्यू एजुकेशन पॉलिसी नबदि हजि हौदोइसी मागी खरा दे दुम लाइ अदु बाइदि हजिक 50% दि यौदे हाइताय अना एप्लीकेशन टाइप अमसुंग प्रैक्टिकल बेस अमसुंग वोकेशनल बेस कोचिंग कनोसी टीचिंग सी 50% हौदोकदबने हाइना कोइ खनजे अदु हजिक अखोइदा सोरिबा सिस्टम से करि मरवेना अखोगी ओजासिंगना आई ngasa हाइजगिबदो लाइक तंबिबे मोंगसी प्रैक्टिकल एक्टिविटीज एप्लीकेशन बेस तापी दबदनतना क्लासरूम दा लाइरिक्सी वजाजन पाथोमगा अंगांग ताहल मसखिबा हातने मागी मोरल लेसन नत्रगा मागी पीरेबा ज्ञान लौसिंग नत्रगा मागी कॉन्सेप्ट आइडिया से सिना लाइरिक्सन पीरेबा लाइरिक पारा से सिनिको नोइ पुसिदा मसिनु एप्लाई तौदोइ से तापिरम दे मरमदि ओजासिंग सिसु थाइनगी मतमदि लापो सिलेबस द लापो ओजा हातनिना दुम हाइनगरब जाने अदगी अतोपा मना मधु तापी तमिदबसी मसी तंबिगदबन हाइतारे लारी इबा टेक्स्टबुक इबा कांगमुनदि मधु कॉन्सेप्ट मैम लोइ हापा इरेनेबा ओजासिन पीबा ngam क्लासरूम दा सिम चेंज तौबा ताइ मसी मतंग याम सेक्शन मताइ प्रिंसिपल सिंगना एकोनि याम सेक्शन जरी एकोगिदि अतोपा मना एकोगी परीक्षा तौबि मोंग मतोकसे परीक्षा से मणिपुर दि आई मैम द याम कन्ना हाई बेट जैबा ngang moi थोगदरा सेना कना परीक्षा तौबसी मणिपुर दा याम लाइना परीक्षा तौ याइताइ मरमदि अयाम फमदा मास कॉपिंग सिने अयाम तौरसे अदुना एनी स्कूल लेवल दे सुमाय कॉलेज लेवल दे मंगाय अतोप तो हाई एजुकेशन सोइदि तौरम मद्रा नाइना जिंगनै मरमदुना सिगी लाइ खुतम सिना मसिक परीक्षा खुथा सिना आंग जे अफब पोरक ngमोयबा अदुना होय स्कूल खुदिमक तौरे हाबदि मयामने सारकपे याय आइना सु हाइजरदि स्कूल खरा नतना चामदे स्कूल चाम लेबे स्कूल 10 कुन बोक्ति याम फजन तौरम याय रिमेनिंग 80% दि अनफामिस दे यामना पक्षना याम लान परीक्षा थारकपसिन मरम मोइदुना आंगां जे लाइक पानिंग एक्ट्रे लाइक थोन लेमना आंगां जे लाइक पानिंग एक्ट्रे अदु दादि कमाइ तौना चंगचंग लाउबा याम क्वालिटी एजुकेशन नत्रगा आइना पामे आइगी अफब इचाम कमाइ फुथुरकनी मसी माइ थमजगे दुगा लोइना अखोगी एजुकेशन सिस्टम जेसिदा अखोगी मसुक म सिस्टम सी चेक तौबिनबा को अखोगी छात्र ऑर्गेनाइजेशन नत्रगा सिविल सोसाइटी ऑर्गेनाइजेशन नत्र गवर्नमेंट ना मसी याम कन चेक तौबिगेदोनेबा अदो हजिक चेक तौबि ममी तादबने यंगशन बगी मथौ याम ताबा को असि यंगजन बिदबसिना अदो इंस्पेक्शन लागते स्कूल जिंगसे गवर्नमेंट साइड तगी डीआई की तरफ तगी इंस्पेक्टर की तरफ तगी नत्रगना छात्र ऑर्गेनाइजेशन की तरफ तगी इंस्पेक्शन से याम लागतबगमनिदा मखोगी एग्जाम मतम द खरा लागपा यावे अदुदी एग्जाम मतम द लागपदि एट द एंड ऑफ द सेशन लागपदि केदरनी लाइक तमिंग बिगिनिंग दगी लाइक तम होबदगी पेरेट से था सही ट्राइन थोइसे था ट्राइन थोइसे मसी मनुदी हम पेरोटिकली लापिगदबनेबा इंस्पेक्टर स्कूल नत्रगना छात्र ऑर्गेनाइजेशन जिना अखोगी सिस्टम कमाइ तौरि ममदी एजुकेशन सिस्टम से करिबा फलक्तबा ताता दे सर सिगी सिस्टम दे थोलप सातसिना अखोगी अफब मिरोन पुथोप ngमरोयबा अफब मिरोन जिना सुम पुथोकता तारदी गसिदे चही 10 की मतुंग देदा नजे चही 10 मतुंग देदा सिगी सिस्टम ने पुथोप सातरदुना अफब ओजा पुथोरय अफब एडमिनिस्ट्रेटर पुथोरय अफब इंजीनियर पुथोरारोय मपान तमकपा पैसा पाइबा को दिल्ली बॉम्बे कलकत्ता दा गुवाहाटी दा सिस्टम खरा फबा नोट तौदब जगह दे तमक सात्रना मोइन फौबा मणिपुर तमोब चटप ngमदबसिंगसिना अदुम सफर तौब ताबनी वाहब ताबनी अमसुं अफब खुनाइ पुथोरक ताबनी मरम अदुननी कोइन ngasi थोइब कन्फ्लिक्ट काइसे अफब एडमिनिस्ट्रेटर लेतबदगी मतम चाना चाना चेक तौब ngमौदबा अमसुं जंक्शन मतम जंक्शनलौदबा जंक्शन बा हितबा को कुकीना मणिपुर चंगई सी सेंगना कांदा 2000 अदुइ देने 23 साइ देनेबा असोका मियामना मणिपुर चंगकिबसी मणिपुर ले पॉलिटिशियन ब्यूरोक्रेट्स सीएसओ साटोना छलमदना
स्माइ चंगे ऐसी खबर सु हाइदे रेडियो सु हाइदे वार्निंग सु पीते लान थोला काना ए मी म्याम लेरमेना कंप्लीट खंगना पिवनेबा असी कइनोबो अखोगी मेंटालिटी से अमने मसी क्राइ थोनी एजुकेशन सोरे नेबा सा आई स्माइ थमजेगे अदुगा लोइसलकपदा अखोगी अय सादे खंगनिबसी सही कुन मंगागी एक्सपीरियंस अम थाइ नसागी अंगांग खरा डेस्टिट्यूट स्टूडेंट खरा लेजदब खरागी योखनबा अदुगा चिंगोन सिदा इचम चमना हौदोकिबदुना ममै थंगदा मयामगी सपोर्ट हाइतारे स्लोपलैंड बु नुक्सिबदगी हाइतारे मयाम ओमसलैसे नतलमदरदि मयाम ओमसलमो अदुगा थाजब मयाम लैबदुनने ngasibaw स्लोपलैंड ना माइ पांगना सही कुन मंगासी माइ पांगना लाक्लिबसी मयामगी नुक्सिबदुनने अदु एज मसिदे ओजामा अखोगी मसिगी पुनमक्सी सेम सागतपगी सोसोबो दायित्व लौरिबा अदुगा नॉट ओनली मफम मसिगी हौदोकपो माम खकनतना करमना एजुकेशन सिस्टम अवन बहोंग लाकने हाइबगी दायित्व सलोबि मसिदे ममा पागी सावब थौदांग खक लेहे जे मदुना सही कुन मंगासी ते थमकपा एक्सपीरियंस अदुगा ममा मपादा हाइबा तारे यस ओजागी माइकै सजेशन सजेशन नमा हाइतारे अखोय सिदा लोइना तमो हाइबने तमजे दुम तमी अतै दसु दुम तमी अमसु तमी लौहनिंगबा दुगा तौहनिंगबा सिंग करे हाइतारे खर करिगुंबा एजुकेशन होंगलगिबा फिबम सिदा नसागी मांग दौरे हाइबा फिबम लाइने अखोय करि दाइता लौबदगे याम फजबा क्वेश्चन ने अरोय बोइना को असेंगमगिदी मा पादा अखोयना हाइजनिंगिसे मसा सेमबसी याम तंगाइ फदे मणिपुरददी मामा पाना मसा सेमजे याम थवय यावे हाइतारे याम थवय यावे म्यांमार गुम्बा टॉप टॉप लमु येंगोदारदी को अखोय म्यांमार स्कूल में अखोय लिंक केन प्लान तौरी अदुदा अखोयना रिपोर्ट कलेक्शन सर्वे तौबा कांदा लाइक तमिनबा मी याम तांगे स्कूल तौबदा कानरोय अदु आई सुम माइ सुम निजंगो कांदा अखोय कमाय तौगिबो मणिपुर की मामा पासती लाइक तमदा मसा याम थवय यावरतनी हौजिक लाइक तमबसी अयम 90% मामा पासी लाइक तमलेबको लाइक तबसु लाइब्स लोय लाइक तमले असिदैदा मसे लाइक तमन मथवा यावबदी याम फरे अदु लूरिबदी नसागी मामा पासिंग अफबे स्कूल खनबंगम हाइतबसे मसे तौबिगनो अफबे स्कूल से खनबिगनोने अफबे स्कूल लाइटरदी करी आइनोबो मागी येंगबद फजबसु इंफ्रास्ट्रक्चर फजबसु लेरे अदु खतनतना वजा फब दरकार लेरे अदु लोइनना नसाई ताकिबदो वजाना मनुंगदा ताइब इसादा ताइब पारासी सेना पारा पाबिरिब्रा नत्रगा मनुंगी कॉन्सेप्ट आइदा मोरेलेशन में तापिरिब्रा हाइना अखोई खंदोपिबम चंगेबा नत्रदी लाइकी लाइकी माने स्कूल माने इदना इसासे मफम अब वाइ संगना लोरेने इंजन गिबसे तौबिगनो अफबे स्कूल से स्लोपलैंड द तंबियु हाइजबनते स्लोपलैंड जु फै यारगदि मैम तंबियु अदु नतबा मणिपुर अफबे स्कूल जाम लैरेब सिक्ति अफबे स्कूल जु खनबिरगा खल्लगा इसासी लाइक तमनबियु ममदी स्कूलिंग ऐसे याम मरुब मतमने ममदी आई इसाजने स्कूल की मतम लोरक पैसे क्लास 12 लोरक कांदे मसाजे पाखंग फारमेबा चै ट्राइ बन कुन म्या सुजलमेबा अदि मादी ज्ञान लोकसिंग लोइनमक से अदाइ तमल सोखरेबा अदु स्कूल ने पिरक तो भी ज्ञान नेबा अदुबा सिस्टम जो खाइदगी सांगिबा मतम से स्कूल दनेबा गसागी बीए अदगी नमा एमए बोला खुदी सही मंगा गतनेबा अदुना माना मचाजना इसाजना पाखंग फारको मतम नोदा तंबी ताकपी लोइने जे स्कूल की वजाम सु स्कूल की सिलेबस नेबा अमर मदुना स्कूल सेदा अफबे स्कूल खलोद तारदी मागना मसा से हेंग मा लाइक तम लोसलपददी सही क्या दिबो अफबा अंगांग चु ओरक तबेबा मखोंग छंगौबा क्या लौबसे स्कूल नो समगदम नेबा अना अफबे स्कूल खंबी वेबसे अगी अपील नि अरोबा अपील न कैनोबो ममा पाना इकोइना तौगदबसी कमाय लेगिदगिबो क्लास 12 फोक्सी क्लास 12 लोइबा फोक्सी दी स्कूलिंग लोइबसे अंगा मना इसाना सही आइगी इसासिना सही ट्राइबन बोबा छुबा मतम सिबोक्ति सही मतंग सु चपचाय अदु स्कूल लोइबसु स्वाइदने लोरिसे स्कूल क्लास 12 लोइ फसे मसिबोक्ति मामा ओइबसिंगसिना इसासि हम कुथना सेनबिगदमने मरमदी मागी लमजे साजत लाइक तंबिबे मोंग मतो मागी बिहेवियर एटीट्यूड्स अदुगा मागी होंगैबा मोंग मतोसे को अंगांग ओरमदगी पाखंग मसा फारकदो मतम लेसामिसा फारकदो मतम से स्वाइदने बको सिबोक्ति अंगांग दौना मामा पा खुदिमक्सिना मतम याम मांगबिरगा पैसा तिंगबिरगा को याम चिनबिरम बेय चेन दानबदा नत्र थबक तौबगी दो इसा सिदि चै ट्राइबन त्रान बबु सिदि स्कूल लोद्रि मतम बौ सिदि अफबे स्कूल कराइदनो लाइक तंबिबने कमाइ तौबनो हाइजे याम सेक्शन सेनबियोबा हेक लाइक तंबा लोइबे याबा हाइबदी क्लास 12 सी लोगिबदैदी मा पाखंग सु फारे लेसाब सु फारे मतमदि मान कॉलेज तंबिबा लाइफदैदी ममा पा अखोइना हाइनिंग मका हाइरसु मोइने तारा रोय हम खोगी वखलो चलमने चही मतंगदना मतमदि मोइसी अतोप लमदे चकिबिसु याय नत्रगा मसागी वखलम लानेबा बोट थादबसु यारा मतम ओरेबा इंडिपेंडेंट ओरेबा मतमदि अखोगी
मा पाव सेनबगी दायित्व से खर वालाइबा मतमददी मोनु जानिंगत्रे अंगांसिंगसिना मरम अदुना अखोने मोनि यानिंगे मतमजिबोक्ति सेम्बिना थादोखि तारदि अंगांसे चामा फरकपगी याबगी लीडर ओरपा ऑफिसर ओरपा मी ओरपा मा पा अखोइ निंग थुंगबसे सोइन ओइबा ngangoni हाइना मा पा खुदिमता थमजगे अदुना स्कूल लोइद्रिबा क्लास 12 लोइद्रिबा मसाइ सही ट्राइबान कुन सुद्रिबोक्ति नत्र ट्राइबान त्राबान सुद्रिबोक्ति याम सेक्शन सेनबियो अदुगा मिहु काय तारे याम एलार्ट ओने लबियो हाइजगे हौजिक आइनो नजरिबसी स्लोपलैंड पब्लिक स्कूल की अखोगी वाइस प्रिंसिपल नि वांखैमयोम मधुचंद्र यामना कुइरे अहमद खुदम सोकजगे स्लोपलैंड जे हौथोकपदगी हाइगे चाहि अनि याम चाहि हाइजे लोइनरमबनि हाइतारे अदुगा हौजिकची सांगलाबा 25 इयर्स से सिदैदा बीपी ओइना बसे पुरक्तना तोंगा तोंगा थौदांग क्या मनु स्कूल सिगी लोबिरे हाइतारे अदुगा ऑल ओवर वारी पुनमक्ति अखोगी सरग वारी सानखरे हाइतारे अदुबो हौजिक लेरिबा स्कूल सिगी हाइतारे मयामदा खंगहनिंगबा अदुगा सरना तंबिनिंगबा हाइबतारे अखोइना सानाजब वारी से चिथौबो खोरबा करी करी लेगदि सरग ओइबा वाफमदंग थम्बि चिथबदि दोदोप लैपोन्त्रेदा तौबदबो अंगांगसी नुंगति नोमसिन पुंजल चाहि ओरक्तोइनेबा चाहि म एक्टिविटी सि कैनो हाइतादि नोमइ मचा मचा मयामसिनेबा यस अदुना अखोने देसा अंगांग सेनजरिसिति लोइनजरिसिति अंगांगसी अदुम पुंग मंगा दैने अखोना होतोइसि पुंग मा दे मच वेक अप एट 5 पुंग मा दा होगतकदमनि मंगा दैने मंगा मखाइ बौसी अगोय वाच एंड चेंज अन मतम अम पि मोगे बाथरूम गगे चंगबगी देन अदुइ मतुंग दा मको जे अगोय मॉर्निंग पीटी ना मॉर्निंग पीटी स्टडी तोंगान तोंगाले अगोय एक्टिविटी साइक स्पोर्ट्स की एक्टिविटी सिंग खरा यावरे तारे विद अ प्रॉपर इंस्ट्रक्टर अगोय जिम द चंगबा अदगे एरोबिक की अदे फुटबॉल स्माइना तोरगा अगोय 45 minimum the 45 minutes to maki duration sin lay ka na satro khudi machi compulsory everyone compulsory ni kung ganda anai yaw yaw yes yes gum khara natna adum du relax tawrani ko aduna to everyone compulsory ni adu lora matung da mochi pusalaga breakfast pijara ni breakfast lora ka anda ikona morning study ne lay supervising study ay koi londa da di supervising studies te angang se koi ki सेंग नाइ तादे अंगांग से लोइन मंग मानव यादी करेन फबा खर मीडियम ओइबा एवरेज बिलो एवरेज हाइन लेसिंग से खर वीक ओइबा सपोज मार्क त चांग पांगांग हाइ तारे मापुन डिफिकल्टी से गाय नोबो हाना दगे लोइन रक्तबा सुम मखोंग दे लाक नतबा मरक दे लाक से केम कान बेसिक हाइ तारे बेसिक हाइ तादि अंगांग अमा क्लास 5 होस दि याम द्रब द लैंग्वेज दान साइ इंग्लिश मणिपुरी हिंदी एसी पाबा हेर दौनेबा मैथ्स की बेसिक ता कोई की मल्टीप्लिकेशन टेबल दे गई दे खंगा दौनेबा मसिगु मसिंग जी खंगदने हेते क्लास ति लाक्सलबा सिउमा अंगांग खरे हे यावरे हाइ तारे चै गुदिंगी सिउमा मसिंग से एडमिशन दि लौदे आदमनि ने लौबा यस अना सिउमा मसिंग सिगी रेमिडियल क्लास ना मागी बेसिक सिंग तंबीबगी मतम हम लौने अदुगा अखोय पुंग स्कूल की क्लास होरिस नॉर्मल एकेडमिक पीरियड से पुंग मापन दने गोनो जी असेंबली तौरिसि पुंग मापन दे असेंबली तौए अदगी दी होरेन पुंग 3 मिनिट कुनबो विंटर दने गिदंग टेंशन लिको समर की टाइम टेबल दी पुंग 3 मिनिट कुनबो सि नॉर्मल एकेडमिक पीरियड न ले नॉर्मल एकेडमिक पीरियड दी यांग्रेन से कोई सोइना कोई के केनोन सुताक पिरमने सारना सुताक पिरमने माहिदे दी तोन तोन बा वोकेशनल के एक्टिविटीज सिंग अदगी अन एकेडमिक एक्टिविटी दनतना अखोगी करियानी वोकेशनल के ओइबा ट्रेनिंग मैम पी ग्रे तारे सिदे से मरक थसरकांदा ngasi क्लास 12 लोइबा कांदा एवरीथिंग लाइक तमगी लोइसले है तारे लाइक तमगी लोइसले बा क्लास 12 सिदा मा अदाइ दुदि हाइ वोकेशनल ट्रेनिंग ने तौरुगा दि मतम याम थेंग दोइने अदर ngasa फुटबॉल साना गया तो क्लास 12 लोर फुटबॉल साना बा तौरा दि यार रोइबा नेशनल इंटरनेशनल चट पे यार रोइ दोइने अदना हाउरिंग दि विथ लेसन लारिक तमगे एजुकेशन गा ngasa हारिबा प्रॉब्लम सिंग दो साना सो साइब संको बोबक तमबि हाइबो लेबि अदमाइने लेगरे अखोय से एग्रीकल्चर न तोन क्लब पास ले हॉर्टिकल्चर एग्रीकल्चर लेगरे सिने तब स्टेम मन अखोय स्पेशली रोबोटिक साइंस ता साना सो थेना बिरंगोनी 12 ति लोरबा ग्रेजुएट चुलोइसन को फिजिक्स का लौराबा इलेक्ट्रिक स्विच का पान हैतबा सोइना ngang थेना रोंगनी द स्विच पान बा पान हैतबा तमबदि मा आदगी क्लास 6 तगे होरगे इलेक्ट्रॉनिक्स की एरियाज दा दम इलेक्ट्रिसिटी तमला इनेबा 11 12 दा सु यावरिनि को सिलेबस मैम से थोड़ा दबो युम द पालो याद्रिमने अदु दादि मसी मैम सिंग से कोई सिस्टम सी सोरक पदैनि खनबदगी दे कोई फाउंडर समसुंग प्रिंसिपल सिंग सिना याम कन इंस्ट्रक्शन पी आइ दारे कोई with practical tambi daune amai tawna classroom gi yam activities yam sangre ta ne matam se yam sang logoni mam de khone kari tawri ge se adugumba theory de tambre practical do haitradi kari kana ni sai basic yaw do gumne ba adu bo yaw na tambi khare
ꯑꯗꯩꯗꯤ ꯄꯨꯡ 3 ꯃꯤꯅꯤꯠ ꯀꯨꯟꯁꯦ ꯍꯜꯂꯛꯑ ꯃꯇꯨꯡ ꯁꯤꯗꯩꯁꯤꯗ ꯃꯣꯏꯒꯤ ꯏꯚꯤꯅꯤꯡ ꯁ꯭ꯅꯦꯛꯁꯦ ꯄꯤꯔꯅꯤ ꯏꯚꯤꯅꯤꯡ ꯁ꯭ꯅꯦꯛꯁ ꯂꯣꯏꯔꯒ ꯑꯩꯈꯣꯏꯅ 45 to 1 hours ꯀꯤ ꯃꯇꯝ ꯑꯃ ꯍꯦꯞꯄꯤ ꯋꯤꯟꯇꯔ ꯑꯃꯁꯨꯡ ꯁꯝꯃꯔꯒꯤ ꯈꯤꯇꯪ ꯈꯦꯠꯅꯩ ꯁꯤꯗꯗꯤ ꯇꯣꯇꯦꯜꯂꯤ ꯔꯤꯀ꯭ꯔꯦꯁꯅꯦꯜ ꯄꯦꯔꯠ ꯅꯠꯇ꯭ꯔꯒ ꯔꯤꯀ꯭ꯔꯦꯁꯅꯦꯜ ꯑꯋꯔꯁ ꯍꯥꯏꯔ ꯊꯝꯈ꯭ꯔꯅꯤ ꯀꯩꯒꯤꯅꯣ ꯃꯣꯏ ꯑꯄꯥꯝ ꯑꯄꯥꯝꯕ ꯃꯥꯒꯤ ꯒꯦꯝ ꯅꯠꯇ꯭ꯔꯒ ꯀꯩꯅꯣꯁꯤꯡꯁꯦ ꯑꯗꯨꯝ ꯁꯥꯟꯅꯖꯕ ꯉꯥꯛꯇꯪ ꯃꯥꯅ ꯋꯥꯀꯤꯡ ꯑꯣꯏꯅ ꯆꯠꯆꯒꯦ ꯅꯠꯇ꯭ꯔꯒ ꯉꯥꯛꯇꯪ ꯔꯤꯂꯦꯛꯁ ꯇꯧꯖꯒꯦꯁꯨ ꯑꯗꯨꯃꯥꯏꯅ ꯂꯩꯈ꯭ꯔꯅꯦꯕ ꯗꯦꯟ ꯑꯗꯨꯗꯒꯤ ꯍꯟꯖꯤꯜꯂꯛꯑꯒ ꯑꯩꯈꯣꯏ ꯏꯚꯤꯅꯤꯡ ꯑꯦꯁꯦꯝꯕ꯭ꯂꯤꯁꯤ ꯄꯨꯡ 5 ꯅꯠꯇ꯭ꯔꯒ 5:30ꯗ ꯇꯧꯔꯅꯤ ꯃꯥꯒꯤ ꯃꯇꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯝꯃꯔ ꯋꯤꯟꯇꯔ ꯂꯩꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯦꯟ ꯑꯐꯇꯔ ꯗꯦꯠ ꯑꯩꯈꯣꯏ 5:30ꯗꯒꯤ ꯄꯨꯡ 8:30 ꯅꯠꯇ꯭ꯔꯒ ꯁꯝꯇꯥꯏꯝꯁ ꯄꯨꯡ 9 ꯐꯥꯎꯁꯤꯅ ꯁꯨꯄꯔꯚꯥꯏꯖꯤꯡ ꯁ꯭ꯇꯗꯤꯅꯤ ꯁꯤꯗꯁꯨ ꯑꯃꯨꯛ ꯂꯩꯒꯅꯤ ꯁꯤꯒꯤ ꯗ꯭ꯌꯨꯔꯤꯡ ꯗꯤꯁ ꯄꯦꯔꯠꯁ ꯀꯩꯗꯧꯔꯤꯅꯣ ꯍꯥꯏꯀꯥꯟꯗ ꯍꯣꯜ ꯗꯦ ꯀ꯭ꯂꯥꯁꯔꯨꯝꯗ ꯑꯣꯖꯥꯅ ꯇꯥꯛꯄ ꯈꯛꯇ ꯌꯥꯗꯦꯕ ꯑꯉꯥꯡꯁꯤ ꯄꯥꯍꯟꯕꯁꯨ ꯆꯪꯉꯦꯕ ꯃꯁꯥꯅ ꯄꯥꯗ꯭ꯔꯗꯤ ꯑꯉꯥꯡꯁꯤ ꯂꯥꯏꯔꯤꯛ ꯍꯩꯇꯦꯀꯣ ꯁꯤꯃꯁꯨ ꯌꯥꯝ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯑꯗꯨꯅ ꯃꯁꯥꯅ ꯄꯥꯍꯟꯅꯕ ꯍꯣꯠꯅ ꯀꯥꯟꯗ ꯑꯣꯖꯥꯁꯤꯡꯁꯤꯅ ꯁꯦꯟꯅꯕꯤꯔꯒ ꯑꯣꯖꯥꯅ ꯀꯔꯤ ꯇꯥꯔꯛꯏ ꯅꯪ ꯁꯤ ꯈꯪꯉꯕ꯭ꯔꯥ ꯁꯤ ꯈꯪꯗ꯭ꯔꯤꯕ꯭ꯔꯥ ꯅꯪ ꯉꯁꯥꯏ ꯀꯔꯤ ꯍꯥꯏꯔꯛꯏ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡꯁꯦ ꯑꯗꯨꯗ ꯗꯤꯁꯀꯁꯟ ꯇꯧꯗꯧꯗꯅ ꯄꯨꯡ 2-2.5ꯒꯤ ꯑꯋꯔꯁꯤ ꯂꯧꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯄꯤꯖꯔꯅꯦꯕ ꯗꯤꯅꯔꯁꯦ ꯗꯤꯅꯔꯁꯦ ꯑꯩꯈꯣꯏ 9ꯒꯤ ꯃꯇꯨꯡ ꯁꯤꯗꯩꯁꯤꯗ ꯗꯦꯟ ꯑꯐꯇꯔ ꯗꯦꯠ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏ ꯍꯣꯔꯦꯟ ꯑꯗꯨꯒꯤ ꯃꯇꯨꯡꯗ 15 minutes ꯅꯠꯇ꯭ꯔꯒ 20 minutes ꯀꯤ ꯉꯥꯏꯍꯥꯛꯇꯪ ꯆꯥꯛ ꯆꯥꯊꯣꯛꯑꯒ ꯔꯤꯂꯦꯛꯁ ꯇꯧꯕꯒꯤ ꯀꯦꯝꯄꯁꯇꯤ ꯑꯩꯈꯣꯏꯗꯤ ꯆꯥꯎꯕꯅꯤꯅ ꯉꯥꯏꯍꯥꯛꯇꯪ ꯔꯤꯂꯦꯛꯁ ꯇꯧꯍꯜꯂꯅꯤ ꯃꯄꯥꯟ ꯊꯣꯛꯍꯟꯕ ꯅꯠꯇꯦ ꯑꯗꯨꯝ ꯃꯣꯏ ꯕ꯭ꯂꯣꯛ ꯂꯩꯔꯤꯁꯤꯡꯁꯤ ꯃꯅꯨꯡꯁꯤꯗꯩꯁꯤꯗ ꯅꯠꯇ꯭ꯔꯒ ꯃꯃꯥꯡꯁꯤꯗꯩꯁꯤꯗ ꯑꯐꯇꯔ ꯗꯦꯠ ꯑꯗꯩꯗꯤ ꯁꯦꯜꯐ ꯁ꯭ꯇꯗꯤꯅ ꯑꯃꯨꯛ ꯄꯨꯡ 1:30ꯒꯤ ꯃꯇꯝꯁꯤ ꯊꯝꯈ꯭ꯔꯒ 9:45 ꯅꯠꯇ꯭ꯔꯒ 10ꯗꯒꯤꯗꯤ ꯇꯨꯝꯍꯜꯂꯒ ꯃꯁꯤꯅꯤ ꯗꯦꯂꯤ ꯆꯠꯊꯗꯣꯏ ꯔꯨꯇꯤꯟꯁꯤ ꯉꯁꯥꯏ 10 ꯑꯗꯥꯏꯗ ꯇꯨꯝꯍꯜꯂꯅꯤ 9:45 ꯑꯗꯥꯏꯗ ꯇꯨꯝꯍꯜꯂꯅꯤ ꯅꯣꯡꯉꯥꯜꯂ ꯄꯨꯡ 5 ꯍꯧꯒꯠꯂꯅꯤ ꯉꯁꯥꯏ ꯍꯥꯏꯕꯤꯔꯤꯕꯁꯤꯡꯁꯦ 5ꯗꯒꯤ ꯔꯨꯇꯤꯟꯁꯦ ꯑꯗꯨꯝ ꯁꯨꯝ ꯁꯦꯔꯤꯁꯅꯦ ꯑꯗꯨꯝ ꯂꯩꯗꯣꯏꯁꯦ ꯃꯥꯅ ꯌꯥꯝꯅ ꯀꯥꯂꯦꯟꯒꯤ ꯀꯥꯂꯦꯟ ꯆꯞ ꯍꯣꯏ ꯃꯇꯝ ꯈꯤꯇꯪ ꯇꯦꯟꯊꯣꯛ ꯇꯦꯟꯁꯤꯟꯗꯣꯏ ꯋꯥꯅꯤ ꯗꯦꯂꯤꯒꯤꯅꯤ ꯁꯤ ꯆꯠꯇꯣꯏꯁꯤ ꯁꯤꯁꯤꯅꯅꯤ ꯆꯍꯤꯃꯨꯛ ꯑꯣꯏꯔ ꯊꯣꯔꯛꯀꯗꯣꯏꯁꯤ ꯃꯣꯏꯅ ꯑꯗꯨꯗꯅꯤ ꯁ꯭ꯂꯣꯞꯂꯦꯟꯅ ꯌꯥꯝ ꯆꯥꯎꯊꯣꯛꯆꯔꯤꯁꯤꯁꯨ ꯃꯔꯝꯗꯤ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡ ꯐꯅꯤ ꯁꯣꯏꯗꯅ ꯑꯐꯕ ꯑꯣꯏꯅꯦꯅ ꯗꯦꯟ ꯑꯅꯗꯔ ꯃꯊꯪꯗꯒꯤꯗꯤ ꯑꯩꯈꯣꯏ ꯃꯃꯥꯡꯒꯤ ꯃꯤꯇꯤꯡꯗ ꯑꯩꯈꯣꯏꯅ ꯈꯟꯅꯈꯤꯕꯗ ꯃꯊꯪ ꯁꯦꯁꯟꯗꯩꯗꯤ ꯈꯤꯇꯪ ꯑꯃꯨꯛ ꯆꯦꯟꯖ ꯇꯧꯗꯣꯔꯦ ꯑꯩꯈꯣꯏꯁꯦ ꯑꯦꯀꯥꯗꯃꯤꯛ ꯄꯦꯔꯠ ꯁꯦꯗꯨꯜꯁꯤꯡꯁꯦ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯑꯦꯀꯥꯗꯃꯤꯛ ꯄꯦꯔꯠꯁ ꯑꯗꯒꯤ ꯁ꯭ꯀꯤꯜ ꯄꯦꯔꯠꯁ ꯍꯥꯏꯅ ꯇꯣꯉꯥꯟꯅ ꯈꯥꯏꯗꯣꯛꯇꯨꯅ ꯂꯩꯔꯝꯕꯁꯤ ꯁ꯭ꯀꯤꯜꯒꯤ ꯍꯥꯏꯕ ꯑꯃꯒ ꯑꯦꯀꯥꯗꯃꯤक ꯄꯦꯔꯠꯁ ꯍꯥꯏꯕ ꯑꯃꯒ ꯑꯅꯤ ꯊꯣꯛꯅ ꯑꯩꯈꯣꯏ ꯈꯥꯏꯗꯣꯛꯈꯤꯗꯣꯔꯦ ꯑꯗꯨꯒ ꯀ꯭ꯂꯥꯁ ꯍꯧꯕꯒꯤ ꯃꯇꯝꯁꯤꯁꯨ ꯑꯩꯈꯣꯏ 8:30ꯗꯩ ꯍꯧꯈꯤꯗꯣꯔꯦ ꯍꯥꯏꯇꯥꯔꯦ ꯑꯦꯀꯥꯗꯃꯤꯛ ꯄꯦꯔꯠꯁꯦ ꯁꯤꯒꯤ ꯃꯃꯥꯡꯁꯤꯗ ꯑꯃꯨꯛ ꯄꯨꯡ 1:30ꯒꯤ ꯄꯦꯔꯠ ꯑꯃ ꯂꯩꯔꯤ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯁꯤ ꯃꯌꯥꯝꯅ ꯍꯥꯏꯅꯩ ꯁ꯭ꯄꯣꯔꯠꯁꯀꯤ ꯑꯩꯈꯣꯏꯒꯤ ꯄꯋꯥꯔ ꯍꯥꯎꯁꯅꯦ ꯕꯠ ꯍꯧꯔꯛꯏꯕ ꯑꯉꯥꯡꯁꯤꯡꯁꯤꯗꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜꯂꯤ ꯇ꯭ꯔꯦꯟ ꯇꯧꯔ ꯍꯧꯔꯛꯄꯗꯤ ꯑꯌꯥꯝꯕ ꯑꯣꯏꯗꯦꯕ ꯍꯧꯖꯤꯛꯐꯥꯎ ꯊꯣꯔꯛꯏꯁꯤꯡꯁꯦ ꯑꯗꯨꯅ ꯌꯥꯝꯅ ꯄꯣꯇꯦꯟꯁꯤꯌꯦꯜ ꯂꯩꯕ ꯑꯦꯔꯤꯌꯥꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯀꯩꯗꯧꯕꯩ ꯑꯉꯥꯡꯁꯤꯡꯁꯦ ꯁꯦꯝꯕꯤꯔꯣꯏꯗꯣꯏꯅꯣ ꯁꯤꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯀꯔꯝꯕ ꯏꯚꯦꯟꯠꯁꯇ ꯅꯠꯇ꯭ꯔꯒ ꯁ꯭ꯄꯣꯔꯠꯁꯀꯤ ꯑꯦꯔꯤꯌꯥꯗ ꯃꯥ ꯍꯩꯅꯩ ꯍꯥꯏꯁꯤ ꯈꯪꯗꯣꯛꯑꯒ ꯑꯉꯥꯡ ꯈꯨꯗꯤꯡꯃꯛꯁꯤ ꯇ꯭ꯔꯦꯟ ꯇꯧꯕꯤꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯑꯌꯨꯛꯇ ꯑꯩꯈꯣꯏ ꯄꯨꯡ 3:30ꯗꯩꯅ 9 ꯐꯥꯎꯒꯤ ꯄꯦꯔꯠ ꯑꯃ ꯂꯩꯈ꯭ꯔꯅꯦꯕ ꯁꯤꯗꯩꯁꯤꯗꯅ ꯁꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯦꯛꯇꯤꯚꯤꯇꯤꯁ ꯉꯁꯥꯏꯒꯤ ꯁ꯭ꯄꯣꯔꯠꯁꯀꯤꯁꯤꯗꯩꯁꯤꯗ ꯃꯣꯏꯁꯤ ꯁꯦꯝꯒꯠꯄꯤꯅꯅꯕ ꯗꯦꯟ ꯑꯗꯨ ꯍꯜꯂꯛꯑꯀꯥꯟꯗ ꯃꯣꯏꯁꯤ ꯕ꯭ꯔꯦꯛꯐꯥꯁ ꯍꯦꯚꯤ ꯕ꯭ꯔꯦꯛꯐꯥꯁ ꯄꯤꯔꯅꯤ ꯃꯊꯪꯒꯤ 26-27 ꯁꯦꯁꯟꯒꯤꯅꯤꯀꯣ ꯑꯩꯈꯣꯏꯅ ꯇꯧꯖꯗꯣꯏꯁꯦ ꯑꯗꯨꯅ ꯍꯦꯚꯤ ꯕ꯭ꯔꯦꯛꯐꯥꯁ ꯄꯤꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯃꯣꯏ ꯑꯦꯀꯥꯗꯃꯤꯛ ꯄꯦꯔꯠ ꯑꯅ ꯇꯣꯉꯥꯟꯅ ꯊꯝꯈ꯭ꯔꯅꯤ ꯍꯣꯔꯦꯟ ꯀꯩꯅꯣ ꯐꯥꯎꯕ 11:45 ꯐꯥꯎꯕ 11:45ꯗꯒꯤ ꯃꯣꯏꯁꯤ ꯂꯟꯆ ꯕ꯭ꯔꯦꯛ ꯑꯅ ꯑꯩꯈꯣꯏꯅ 45 to 1 hours ꯕ꯭ꯔꯦꯛ ꯑꯃ ꯄꯤꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯗꯩꯗꯤ ꯁ꯭ꯀꯤꯜ ꯄꯦꯔꯠ ꯑꯅ ꯍꯥꯏꯈ꯭ꯔꯅꯦꯕ ꯑꯩꯈꯣꯏꯅ ꯁ꯭ꯀꯤꯜ ꯍꯥꯏꯁꯤꯗꯗꯤ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗꯣ ꯑꯉꯥꯡ ꯈꯨꯗꯤꯡꯃꯛꯁꯦ ꯃꯥꯅ ꯇꯝꯈ꯭ꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯃꯥꯒꯤ ꯂꯥꯏꯐꯇ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯍꯩꯒꯗꯕꯅꯦ ꯑꯦꯂꯦꯛꯇ꯭ꯔꯤꯛꯁꯤꯇꯤ ꯇꯝꯃꯦ ꯑꯦꯂꯦꯛꯇ꯭ꯔꯤꯛꯀꯤ ꯃꯥꯒꯤ ꯁꯔꯀ꯭ꯋꯤꯠꯁ ꯃꯌꯥꯝ ꯏꯚꯟ ꯕꯣꯔꯗ ꯃꯌꯥꯝ ꯄꯥꯏꯕ ꯍꯩꯒꯗꯕꯅꯤ ꯁꯄꯣꯁ ꯃꯥꯅ ꯁ꯭ꯋꯥꯏꯗꯗꯤ ꯄꯥꯝꯕꯤ ꯅꯨꯡꯁꯤꯕ ꯕꯥꯏꯑꯣꯂꯣꯖꯤꯗ ꯇꯝꯃꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯝꯒꯤ ꯅꯠꯇ꯭ꯔꯒ ꯔꯨꯠꯁꯀꯤ ꯃꯇꯥꯡꯗ ꯁꯤꯁꯤꯡꯁꯦ ꯉꯁꯥꯏ ꯃꯥꯏ ꯁ꯭ꯀꯤꯜ ꯑꯃꯒ ꯂꯣꯏꯅ ꯇꯝꯕꯤ ꯇꯥꯛꯄꯤꯅꯅꯕꯒꯤ ꯄꯦꯔꯠ ꯑꯅ ꯂꯩꯈ꯭ꯔꯅꯤ ꯑꯗꯨꯃꯥꯏꯅ ꯑꯞ ꯇꯨ 4:30 ꯐꯥꯎꯕ ꯑꯗꯨꯝ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯔꯒ ꯍꯣꯜ ꯗꯦꯁꯦ ꯁꯨꯃꯥꯏꯅ ꯑꯣꯖꯥꯁꯤꯡꯁꯤ ꯂꯣꯏꯅꯔ ꯂꯩꯍꯟꯈ꯭ꯔꯅꯦꯕ ꯑꯗꯨ ꯅꯨꯡꯗꯥꯡꯗ ꯃꯥꯒꯤ ꯁꯦꯜꯐ ꯁ꯭ꯇꯗꯤ ꯂꯩꯈ꯭ꯔꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯃꯊꯪꯒꯤ ꯑꯦꯀꯥꯗꯃꯤꯛ ꯁꯦꯁꯟꯗꯩꯗꯤ ꯑꯅꯧꯕ ꯆꯦꯟꯖ ꯑꯃ ꯄꯨꯔꯛꯅꯅꯕ ꯍꯣꯠꯅꯔꯤꯕ ꯃꯔꯝꯗꯤ ꯉꯁꯥꯏ ꯑꯣꯖꯥꯅꯁꯨ ꯑꯩꯈꯣꯏ ꯁꯥꯔꯅꯁꯨ ꯁꯣꯏꯅ ꯍꯥꯏꯔꯝꯕꯅꯤ ꯉꯁꯥꯏ ꯋꯥꯔꯤ ꯁꯥꯟꯅꯕꯗ NEP 2020ꯅ ꯐꯣꯀꯁ ꯇꯧꯔꯛꯏꯁꯤꯁꯨ ꯚꯣꯀꯦꯁꯅꯦꯜ ꯁꯕꯖꯦꯛꯇꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯚꯣꯀꯦꯁꯅꯦꯜꯗ ꯈꯔ ꯍꯦꯟꯅ ꯑꯉꯥꯡꯁꯤꯡꯁꯦ ꯃꯔꯣꯝꯗꯣꯝ ꯂꯦꯞꯄ ꯌꯥꯅꯕ ꯍꯥꯏꯇꯥꯔꯦ ꯏꯁꯝ ꯁꯝꯅ ꯁꯤꯗꯩ ꯊꯣꯛꯈ꯭ꯔꯒ ꯂꯥꯏꯔꯤꯛ ꯍꯩꯔꯦ 12 ꯄꯥꯁ ꯇꯧꯔꯦ ꯁꯔꯚꯦꯠ ꯄꯥꯏꯕꯗꯨ ꯈꯛꯇ ꯅꯠꯇꯕ ꯃꯔꯣꯝꯗꯣꯝ ꯂꯦꯞꯄ ꯌꯥꯅꯅꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯩꯖꯍꯧꯅꯅꯕ ꯁꯄꯣꯁ ꯁꯤꯗꯩ ꯊꯣꯛꯈ꯭ꯔꯗꯤ ꯃꯥ ꯃꯔꯣꯝꯗꯣꯝ ꯂꯦꯞꯄ ꯌꯥꯅꯅꯕ ꯑꯗꯨꯒꯨꯝꯕꯒꯤ ꯁ꯭ꯀꯤꯜꯁꯤꯡꯁꯦ ꯑꯉꯥꯡꯁꯤꯡ ꯁꯣꯏꯅ ꯇꯝꯕꯤꯕꯒꯤ ꯄ꯭ꯂꯥꯅꯤꯡꯗꯣ ꯑꯃꯨꯛꯀ ꯍꯦꯟꯅ ꯈꯔ ꯍꯦꯟꯅ ꯑꯩꯈꯣꯏ ꯀꯟꯈꯠꯅꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯇꯥꯔꯦ ꯃꯊꯪꯗꯒꯤ ꯍꯥꯟꯅꯗꯤ ꯇꯧꯔꯤꯁꯤ ꯃꯊꯛꯇ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯂꯣꯞꯂꯦꯟ ꯄꯕ꯭ꯂꯤꯛ ꯁ꯭ꯀꯨꯜꯒꯤ ꯑꯩꯈꯣꯏꯒꯤ ꯚꯥꯏꯁ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯔ ꯃꯣꯙꯨꯆꯟꯗ꯭ꯔꯒ ꯑꯃꯨꯛ ꯍꯟꯅ ꯎꯅꯖꯔꯒꯦ ꯁ꯭ꯀꯨꯜꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯈꯔ ꯊꯝꯖꯕꯅꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯁꯔ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯉꯁꯤ ꯁ꯭ꯂꯣꯞꯂꯦꯟ ꯄꯕ꯭ꯂꯤꯛ ꯁ꯭ꯀꯨꯜ ꯈꯣꯡꯖꯣꯝ ꯃꯐꯝ ꯑꯁꯤꯗ ꯐꯦꯁ ꯇꯨ ꯐꯦꯁꯀꯤ ꯁ꯭ꯄꯤꯁꯦꯜ ꯑꯣꯏꯕ ꯆꯍꯤꯁꯤꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯍꯥꯏꯕ ꯇꯥꯔꯦ ꯁ꯭ꯀꯨꯜ ꯑꯐꯕ ꯃꯌꯥꯝ ꯂꯩ ꯃꯅꯤꯄꯨꯔꯗ ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯑꯩꯈꯣꯏꯅ ꯁ꯭ꯂꯣꯞꯂꯦꯟꯗ ꯂꯥꯛꯂꯤꯕꯁꯤ ꯁ꯭ꯂꯣꯞꯂꯦꯟ
ꯃꯁꯤ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯂꯕ ꯁ꯭ꯀꯨꯜ ꯑꯃꯅꯤ ꯍꯧꯗꯣꯛꯄꯗ ꯉꯥꯏꯕ ꯁ꯭ꯀꯨꯜ ꯑꯃ ꯅꯠꯇꯦ 25 yearsꯀꯤ ꯑꯗꯨꯝꯂꯕ struggle kaya marum thenaraba school amaneba aduga mai paklaba ama oibanina madudagi akoina tamjaningai kari lege adongi isai su singna mahi tambada yari bre yadaba video se phul gengbiranga na nabi yadre kesu kai leke adomna adomda tambining bre karim to mangdi huji school sigi mahi roi adugi matu yam tan luri wafam di school sina kari kari facility lerige na haibadugi matang da kari guma mod khare de adomda soidna phangamani aduna ngasigi yamna special oiba face to face ki thorom sida yamni kai khumnajaraba khoigi Dr.Nahakpam Babulin sir matam kaitok bidna hai tare ngasi tanja sima koina pibio haijarubada yabiruk pasigi damak thagachari aduga in future matung da so hai tare henna saukhalakpa upgrade lakpa matam da so hai tare masi koi khangan bang ko mathok tare maramdi aikoi phajaba location ma khak oiraga school tamham oiraga anda mama pa na masa simu like tamhan du khakna taba kari lerige habisi manung da leri do koina nainuru durgadi khangdi hai tare aduna matang matam mathang sabada so muk soidana matang sabada laksage aduga yam nuai jere matam kaitok thank you so much thank you so much thank you thank you mayam pura makuso thagachari forum jari thank you